อ้าวꯀꯩꯅꯣ ꯊꯨꯗꯅ ꯈꯣꯡꯐꯝ ꯌꯥꯗ꯭ꯔꯕꯣ ꯍꯥ ꯑꯗꯨꯗꯅꯤ ꯅꯪ ꯂꯤꯡꯒꯅꯨ ꯋꯥꯔꯤ ꯁꯥꯟꯅꯒꯦ ꯍꯜꯂꯣ ꯍꯣꯏ ꯅꯪ ꯇꯨꯝꯗ꯭ꯔꯤ ꯇꯨꯝꯗ꯭ꯔꯤꯌꯦ ꯀꯩ ꯇꯧꯕ꯭ꯔꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯨꯗꯤ ꯅꯪ ꯃꯤꯟ ꯍꯥꯏꯒꯦꯔꯥ ꯍꯥ ꯀꯔꯤꯕ ꯅꯪꯒꯤ ꯅꯃꯤꯟ ꯑꯃꯔꯛ ꯍꯥꯏꯌꯨꯔꯦ ꯊꯣꯏꯕꯤ ꯀꯧꯏꯌꯦ ꯊꯣꯏꯕꯤ ꯀꯧꯏ ꯑꯗꯨꯗꯤ ꯐꯖꯩꯅꯦ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯪꯗꯤ ꯑꯩꯒꯤ ꯀꯔꯤ ꯍꯥꯏꯅꯣ ꯑꯩꯈꯣꯏꯗꯤ ꯈꯪꯗꯦꯀꯣ ꯅꯣꯏ ꯃꯤꯡꯗꯨ ꯈꯪꯗꯦꯀꯣ ꯑꯩꯈꯣꯏꯗꯤ ꯑꯩꯈꯣꯏꯁꯦꯀꯣ ꯃꯈꯥꯗꯨ ꯀꯨꯀꯤꯅꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯂꯩꯐꯝꯗꯤ ꯀꯥꯏꯗꯩꯅꯣ ꯅꯪꯕꯨ ꯑꯩꯒꯤ ꯂꯩꯐꯝ ꯑꯁꯦꯡꯕꯗꯨꯗꯤ ꯕꯤꯁꯦꯝꯄꯨꯔꯅꯦ ꯅꯣꯏ ꯂꯩꯐꯝꯗꯤ ꯀꯥꯏꯗꯅꯣ ꯑꯩꯈꯣꯏꯗꯤ ꯈꯨꯔꯥꯏ ꯂꯝꯂꯣꯡꯗꯩꯅꯦ ꯍꯥ ꯈꯨꯔꯥꯏ ꯂꯝꯂꯣꯡ ꯈꯪꯕ꯭ꯔꯥ ꯂꯝꯂꯣꯡꯔꯥ ꯑꯥꯎ ꯑꯗꯨꯗꯤ ꯐꯖꯩꯅꯦ ꯑꯁ ꯅꯪ ꯍꯧꯖꯤꯛꯁꯦ ꯀꯩ ꯇꯧꯕ꯭ꯔꯣ ꯀꯩꯁꯨ ꯇꯧꯗꯦꯗ ꯑꯗꯨꯗꯤ ꯀꯣꯂꯦꯖ ꯀꯥꯗ꯭ꯔꯤ ꯀꯣꯂꯦꯖ ꯀꯥꯏ ꯀꯣꯂꯦꯖ ꯀꯥꯏꯗ ꯀꯣꯂꯦꯖ ꯀꯥꯕ꯭ꯔꯣ ꯑꯗꯨꯗꯤ ꯀꯥꯏꯗ ꯀꯣꯂꯦꯖ ꯀꯥꯕ꯭ꯔꯣ ꯑꯅꯟꯗꯥꯗ ꯑꯅꯟꯗꯥꯔꯥ ꯎꯝ ꯑꯗꯨꯗꯤ ꯐꯖꯩꯅꯦ ꯑꯗꯨꯗꯤ ꯑꯅꯟꯗꯥꯗ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯕ꯭ꯔో 11 ꯇꯝꯃꯤꯌꯦ 11 ꯇꯝꯃꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯅꯨꯄꯥꯗꯨꯗꯤ ꯀꯔꯤ ꯅꯪꯅ ꯁꯨꯃꯥꯏꯅ ꯂꯩꯔ ꯅꯠꯇ꯭ꯔꯥ ꯀꯔꯤꯕ ꯇꯥꯔꯕ꯭ꯔꯣ ꯇꯥꯏꯌꯦ ꯀꯩꯅꯣ ꯐꯖꯅ ꯈꯪꯉꯣꯀꯣ ꯍꯥꯏꯗꯤ ꯑꯗꯨꯗꯤ ꯑꯩꯒꯤ ꯃꯔꯨꯞ ꯅꯨꯄꯥ ꯀꯣ ꯃꯥꯅ ꯑꯗꯨꯝ ꯀꯔꯤ ꯍꯥꯏꯒꯦꯔꯥ ꯅꯣꯏꯒꯤ ꯂꯣꯟꯗꯤ ꯐꯖꯅ ꯑꯩꯁꯨ ꯉꯥꯡꯗꯦꯀꯣ ꯑꯗꯨꯒ ꯁꯨꯝ ꯄꯪꯉꯥꯡ ꯉꯥꯡꯉꯣ ꯌꯥꯝ ꯁꯥꯊꯤꯅ ꯋꯥꯔꯤꯀꯣ ꯋꯥꯔꯤ ꯍꯥꯏꯗꯤ ꯀꯩ ꯊꯕꯛ ꯁꯨꯕꯩ ꯋꯥꯔꯀꯩ ꯃꯔꯝꯒꯤ ꯋꯥꯏꯕ ꯋꯥꯔꯤ ꯅꯠꯇꯦꯍꯦ ꯃꯥꯒꯤ ꯌꯥꯝꯅ ꯃꯥ ꯍꯥꯏꯕꯗꯣ ꯅꯪꯁꯤ ꯌꯥꯝ ꯅꯨꯡꯁꯤꯌꯦꯀꯣ ꯑꯗꯨꯗꯤ ꯀꯅꯥꯅ ꯀꯅꯥꯅ ꯑꯩꯕꯨ ꯅꯨꯡꯁꯤꯕꯤꯔꯤꯅꯣꯕ ꯑꯦꯂꯦꯛꯁꯅꯦ ꯈꯪꯕ꯭ꯔꯣ ꯑꯦꯂꯦꯛꯁ ꯈꯪꯉꯤ ꯅꯪꯁꯦ ꯌꯥꯝ ꯐꯖꯅ ꯅꯨꯡꯁꯤꯌꯦꯀꯣ ꯑꯗꯨꯒꯗꯤ ꯃꯥꯅ ꯍꯥꯏꯕꯗꯨꯗꯤ ꯉꯝꯗ꯭ꯔꯦꯀꯣ ꯑꯗꯨꯗꯤ ꯃꯥꯁꯨ ꯀꯃꯥꯏ ꯅꯨꯡꯁꯤꯕ ꯅꯪ ꯀꯃꯥꯏ ꯈꯪꯉꯤꯕ ꯃꯥꯅ ꯑꯩ ꯅꯨꯡꯁꯤꯕꯁꯦ ꯅꯠꯇꯦ ꯏꯕꯥꯅꯤꯒꯤ ꯀꯔꯤ ꯃꯔꯨꯞ ꯅꯨꯄꯥꯅꯦꯀꯣ ꯑꯗꯨꯒꯗꯤ ꯃꯉꯣꯟꯗ ꯍꯥꯏꯌꯦ ꯑꯗꯨꯗꯤ ꯃꯥꯗꯤ ꯑꯩ ꯌꯥꯝ ꯅꯨꯡꯁꯤꯌꯦ ꯍꯥꯏꯌꯦꯀꯣ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯔꯗꯤ ꯑꯗꯨꯗꯤ ꯌꯥꯝ ꯐꯖꯩꯅꯦ ꯀꯅꯥꯅꯣ ꯁꯥꯎꯒꯅꯨꯀꯣ ꯑꯗꯨꯗꯤ ꯊꯤꯕꯤꯔꯁꯤꯌꯣ ꯑꯗꯨꯗꯤ ꯑꯗꯨꯗꯤ ꯅꯪꯗꯤ ꯄꯥꯈꯪꯂꯣ ꯅꯠꯇ꯭ꯔꯒ ꯅꯨꯄꯤ ꯊꯤꯔꯕ ꯅꯪꯕꯣ ꯑꯩꯔꯣ ꯑꯩꯁꯦ ꯄꯥꯈꯪꯅꯦ ꯄꯥꯈꯪꯅꯦꯕ ꯈꯪꯅꯕ ꯂꯩꯇ꯭ꯔꯣ ꯅꯪꯕꯣ ꯀꯔꯤ ꯈꯪꯅꯕ ꯂꯩ ꯀꯔꯤ ꯅꯣꯏ ꯁꯥꯏꯗꯣ ꯃꯃꯤꯡ ꯑꯝꯇ ꯍꯥꯏꯔꯣ ꯅꯣꯏ ꯁꯥꯏꯗꯣ ꯑꯩꯒꯤ ꯁꯥꯏꯔꯣ ꯑꯩ ꯁꯥꯏ ꯂꯩꯇ꯭ꯔꯦ ꯅꯨꯄꯤ ꯑꯃ ꯊꯤꯕꯤꯔꯣꯅꯦ ꯑꯩꯒꯤꯗꯣ ꯅꯣꯏꯒꯤ ꯃꯤ ꯊꯤꯕꯤꯒꯦꯅꯦ ꯅꯝꯕꯔ ꯄꯤꯔꯛꯑꯣ ꯊꯤꯕꯤꯒꯦ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ
ꯂꯩꯁꯥꯕꯤ ꯐꯖꯕꯤ ꯌꯥꯝ ꯂꯩ ꯐꯖꯕꯗꯨꯗꯤ ꯃꯤꯗꯤ ꯑꯆꯧꯕꯗꯨꯀꯣ ꯌꯥꯝ ꯆꯥꯎꯕꯗꯨꯗꯤ ꯐꯖꯕꯗꯨꯗꯤꯀꯣ ꯑꯥꯎ ꯑꯗꯨꯗꯤ ꯑꯃꯔꯛ ꯊꯤꯕꯤꯌꯣ ꯅꯠꯇ꯭ꯔꯥ ꯑꯆꯧꯕ ꯄꯥꯝꯕ꯭ꯔꯣ ꯅꯪꯕꯣ ꯃꯁꯥ ꯃꯁꯥ ꯆꯥꯎꯕꯗꯨꯗꯤ ꯐꯖꯩꯅꯦ ꯑꯩꯒꯤꯗꯤ ꯑꯣ ꯐꯖꯕꯗꯨꯗꯤ ꯑꯗꯨꯗꯤ ꯄꯥꯝꯃꯦꯀꯣ ꯑꯗꯨꯒ ꯑꯗꯨꯗꯤ ꯅꯣꯏ ꯂꯣꯟꯗꯤ ꯁꯣꯔꯤ ꯅꯣꯏ ꯂꯣꯟ ꯑꯩꯅ ꯍꯥꯏꯔꯗꯤ ꯀꯔꯤꯕ ꯑꯗꯨꯒꯤ ꯅꯣꯏꯒꯤ ꯂꯝꯗꯤ ꯀꯥꯏꯗꯅꯣ ꯂꯝ ꯍꯥꯏꯗꯤ ꯅꯣꯏꯒꯤ ꯈꯨꯟꯗꯤ ꯅꯣꯏꯒꯤ ꯈꯨꯟ ꯉꯁꯥꯏ ꯍꯥꯏꯗꯨꯗꯤ ꯂꯝꯂꯣꯡꯔꯥ ꯂꯣꯡ ꯈꯨꯔꯥꯏꯗ ꯈꯨꯔꯥꯏ ꯈꯨꯔꯥꯏꯗꯨꯗꯤ ꯀꯩ ꯁꯥꯏꯠꯔ ꯏꯝꯐꯥꯜ ꯏꯁꯔꯣ ꯑꯥꯎ ꯏꯝꯐꯥꯜ ꯏꯁ ꯀꯣ ꯑꯥꯎ ꯆꯠꯁꯦ ꯑꯗꯨꯗꯤ ꯑꯩꯒꯤ ꯁꯟꯗꯦ ꯐꯥꯎ ꯂꯥꯛꯀꯅꯤꯀꯣ ꯂꯥꯛꯀꯦꯔꯥ ꯂꯥꯛꯔꯣꯏꯀꯦꯔꯥ ꯀꯔꯤꯕ ꯂꯥꯛꯀꯦꯔꯥ ꯂꯥꯛꯔꯣꯏꯀꯦꯔꯥ ꯂꯥꯛꯑꯣꯅꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯐꯖꯅ ꯑꯩ ꯂꯥꯛꯄ ꯀꯥꯟꯗ ꯂꯥꯛꯎꯀꯣ ꯁꯣꯏꯗꯅ ꯂꯥꯛꯎꯀꯣ ꯑꯁꯦꯡꯕꯅꯦꯀꯣ ꯍꯥꯎ ꯂꯥꯛꯑꯣ ꯅꯪꯅ ꯆꯤꯟꯊꯤꯔꯗꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯗꯤ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯕ ꯅꯪ ꯂꯥꯛꯄ ꯀꯥꯟꯗ ꯒꯤ ꯃꯁꯥ ꯈꯛꯇ ꯂꯥꯛꯀꯦꯔꯥ ꯀꯔꯤꯒ ꯑꯩꯒꯤ ꯃꯔꯨꯞ ꯅꯨꯄꯥ ꯑꯃ ꯂꯥꯛꯀꯦꯔꯥ ꯑꯩꯗꯨꯗꯤ ꯈꯪꯗꯦꯀோ ꯑꯗꯨꯒ ꯀꯩꯅꯣꯗꯨ ꯄꯨꯔꯛꯑꯣ ꯀꯔꯤ ꯅꯪꯒꯤ ꯃꯔꯨꯞꯗꯣ ꯑꯩꯒꯤ ꯃꯔꯨꯞ ꯄꯨꯒꯦꯔꯥ ꯑꯦꯂꯦꯛꯁꯗꯨ ꯄꯨꯔꯛꯑꯣꯕ ꯑꯦꯂꯦꯛꯁꯗꯨ ꯄꯨꯒꯦ ꯏꯕꯥꯅꯤ ꯂꯥꯛꯀꯅꯤꯀꯣ ꯅꯪ ꯃꯁꯛ ꯈꯪꯗꯕ ꯃꯁꯛ ꯑꯝꯇ ꯌꯦꯡꯒꯦꯕ ꯃꯁꯛ ꯈꯪꯗꯕ ꯈꯪꯗꯦꯗ ꯑꯗꯨꯗꯤ ꯑꯩ ꯈꯛꯇ ꯂꯥꯛꯑꯣꯏꯁꯨ ꯑꯩꯒꯤ ꯐꯣꯟ ꯅꯪ ꯈꯛꯇ ꯑꯩꯈꯣꯏ ꯂꯩꯐꯝꯁꯨ ꯈꯪꯗꯅ ꯀꯃꯥꯏꯅ ꯅꯪ ꯈꯛꯇ ꯂꯥꯛꯇꯣꯏꯕ ꯅꯪꯒꯤ ꯂꯩꯐꯝ ꯈꯪꯂꯣꯏꯁꯨ ꯃꯤꯉꯣꯟꯗ ꯈꯪꯉꯗꯤ ꯃꯤꯉꯣꯟꯗ ꯍꯥꯡꯉꯗꯤꯀꯣ ꯍꯥꯡꯉꯒ ꯑꯗꯨꯝ ꯂꯥꯛꯑꯣ ꯑꯗꯨꯝ ꯂꯥꯛꯄ ꯀꯥꯟꯗ ꯅꯣꯏꯒꯤ ꯂꯝ ꯅꯣꯏꯒꯤ ꯈꯨꯟ ꯈꯛꯇ ꯌꯧꯔꯛꯀꯗꯕ ꯀꯔꯤꯕ ꯑꯩꯒꯤ ꯌꯥꯝ ꯕꯦꯔꯥꯗꯨꯗꯤ ꯑꯩꯒꯤ ꯃꯩꯇꯩꯂꯣꯟꯗꯨꯗꯤ ꯐꯖꯅ ꯑꯗꯨꯗꯤ ꯉꯥꯡꯗ꯭ꯔꯦꯀꯣ ꯅꯪꯒꯤ ꯚꯥꯞ ꯇꯥꯕꯤꯔꯛꯑꯣꯀꯣ ꯇꯥꯏ ꯑꯗꯨ ꯊꯦꯡꯛ ꯌꯨ ꯅꯪꯅ ꯚꯥꯞ ꯇꯥꯕꯤꯔꯛꯄ ꯀꯥꯟꯗ ꯊꯦꯡꯛ ꯌꯨ ꯑꯗꯨꯅꯤ ꯁꯦ ꯑꯩ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯒꯤ ꯃꯔꯨꯞ ꯅꯨꯄꯥꯁꯦ ꯅꯪꯕ ꯎꯒꯦꯔꯥ ꯎꯔꯤꯒꯦꯔꯥ ꯀꯔꯤ ꯌꯥꯝ ꯃꯨꯕꯅꯦꯀꯣ ꯑꯩꯅ ꯃꯤ ꯃꯨꯕ ꯄꯥꯝꯕꯅꯦ ꯑꯗꯨꯗꯤ ꯐꯖꯩ ꯃꯨꯕ ꯃꯨꯔꯣꯏꯔꯁꯨ ꯀꯔꯤꯁꯨ ꯀꯥꯏꯗꯦꯉꯣ ꯑꯗꯣ ꯇꯥꯕ꯭ꯔꯣ ꯑꯗꯨꯗꯤ ꯀꯔꯤ ꯀꯩꯅꯣꯝꯃ ꯑꯐꯕꯗꯤ ꯌꯥꯝ ꯍꯥꯏꯒꯦꯕ ꯅꯨꯡꯁꯤꯕꯗꯨꯗꯤ ꯌꯥꯝ ꯐꯩꯌꯦꯀꯣ ꯍꯣꯏꯅꯦ ꯑꯐꯕ ꯅꯨꯡꯁꯤꯗꯗꯤ ꯐꯠꯇꯕ ꯅꯨꯡꯁꯤꯗꯣꯏꯅꯣ ꯀꯩꯅꯣ ꯅꯨꯡꯁꯤꯕꯗꯨꯗꯤ ꯌꯥꯝ ꯑꯃꯨꯕ ꯑꯃꯨꯔꯣꯏꯁꯨ ꯀꯔꯤꯁꯨ ꯀꯥꯟꯅꯔꯣꯏ ꯅꯠꯇ꯭ꯔꯣ ꯀꯥꯏꯗꯦꯗ ꯑꯩꯉꯣꯟꯗꯗꯤ ꯑꯗꯨꯅꯤ ꯄꯣꯠꯁꯨ ꯑꯃꯨꯕ ꯄꯥꯝꯃꯤꯌꯦ ꯑꯗꯨꯅꯤ ꯀꯣꯠꯁꯨ ꯑꯃꯨꯕꯁꯨ ꯄꯥꯝꯃꯦ ꯐꯨꯔꯤꯠꯇꯨꯗꯤ ꯑꯃꯨꯕꯁꯨ ꯄꯥꯝꯃꯦꯀꯣ ꯑꯗꯨꯒꯨꯝꯕꯅꯦ ꯑꯗꯨꯒꯤ ꯃꯤꯁꯨ ꯑꯃꯨꯕ ꯄꯥꯝꯕꯀꯣ ꯑꯗꯨꯅꯦ ꯑꯉꯧꯕ ꯒꯥꯏꯁꯦ ꯑꯩꯗꯤ ꯍꯩꯅꯗꯦꯗ ꯅꯪꯒꯤ ꯈꯣꯟꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯍꯦ ꯍꯥꯏꯕꯗꯨꯗꯤ ꯌꯦꯡꯕꯗꯗꯤ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯗꯤ ꯀꯃꯥꯏꯅ ꯅꯨꯡꯉꯥꯏꯔꯤꯕ ꯐꯖꯅ ꯅꯪꯅ ꯍꯥꯏꯕ ꯐꯖꯅ ꯇꯥꯔꯛꯑꯣꯀꯣ ꯅꯪꯒꯤ ꯈꯣꯟꯗꯨꯗꯤ ꯐꯖꯅ ꯌꯦꯡꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯔꯦ ꯑꯩꯅ ꯍꯥꯏꯌꯦꯀꯣ ꯌꯦꯡꯕ ꯅꯨꯡꯉꯥꯏꯔꯤꯕ ꯑꯩꯒꯤ ꯈꯣꯟꯁꯦ ꯅꯠꯇꯦ ꯌꯦꯡꯕ ꯅꯠꯇꯦ ꯑꯗꯨ ꯇꯥꯕ ꯍꯤꯌꯔ ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯇꯥꯕ ꯅꯨꯡꯉꯥꯏ ꯍꯥꯏꯌꯨ ꯁꯣꯔꯤ ꯑꯩ ꯃꯩꯇꯩꯂꯣꯟ ꯐꯖꯅ ꯀꯩꯅꯣ ꯅꯪꯅ ꯉꯥꯡꯉꯤꯗꯨꯕꯣ
ꯅꯪꯒꯤ ꯚꯣꯏꯁꯁꯦ ꯌꯥꯝ ꯐꯖꯩꯅꯦ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯒꯗꯧꯔꯗꯤ ꯅꯣꯏꯒꯤ ꯂꯣꯟꯗꯤ ꯑꯩꯅ ꯐꯖꯅ ꯉꯥꯡꯗ꯭ꯔꯦ ꯑꯗꯨ ꯈꯛꯇꯅꯤ ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯚꯣꯏꯁ ꯅꯨꯡꯉꯥꯏꯕ ꯍꯣꯏ ꯅꯪꯒꯤ ꯚꯣꯏꯁꯇꯤ thank you ꯌꯥꯝ ꯐꯖꯩꯅꯦ ꯅꯪꯒꯤ ꯚꯣꯏꯁ I want to heart ꯅꯠꯇ꯭ꯔꯣ ꯑꯩꯒꯤ ꯚꯣꯏꯁ ꯅꯨꯡꯉꯥꯏꯕ ꯑꯗꯨꯅꯦ ꯑꯗꯨꯗꯤ ꯁꯟꯗꯦ ꯐꯥꯎꯒꯨꯝꯕ ꯂꯥꯛꯄ ꯀꯥꯟꯗ ꯀꯔꯤ ꯇꯧꯕꯤꯒꯦꯔꯥ ꯀꯩ ꯇꯧꯕꯤꯅꯤ ꯀꯔꯤ ꯇꯧꯕꯤꯒꯦꯔꯥ ꯑꯗꯨꯗꯤ ꯀꯔꯤ ꯆꯥ ꯊꯛꯍꯟꯗꯣꯏꯅꯤ ꯀꯩꯅꯣ ꯆꯥ ꯄꯤꯖꯗꯣꯏꯅꯦꯕ ꯑꯣ ꯆꯥ ꯄꯤꯔ ꯅꯪ ꯑꯣ ꯑꯗꯨꯗꯤ ꯅꯪꯅ ꯆꯥ ꯄꯤꯔꯣꯏꯗꯣꯏꯅꯣ ꯑꯣ ꯑꯩꯈꯣꯏꯒꯤ ꯑꯆꯥꯄꯣꯠꯗꯨ ꯄꯨꯒꯦꯀꯣ ꯑꯧ ꯑꯆꯥꯄꯣꯠꯁꯨ ꯂꯩꯕꯤꯗꯣꯏꯅꯤ ꯀꯩꯅꯣ ꯄꯨꯔꯛꯑꯅꯨꯕ ꯑꯣ ꯑꯗꯨꯗꯤ ꯐꯖꯩꯅꯦ ꯑꯣ ꯑꯗꯨꯗꯤ ꯐꯩ ꯑꯩꯈꯣꯏ ꯂꯥꯛꯄ ꯀꯥꯟꯗ ꯅꯪꯅ ꯆꯥ ꯂꯧꯕꯤꯒꯦ ꯅꯪ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯈꯣꯏ ꯀꯔꯤ ꯇꯧꯕꯤꯒꯦꯔꯥ ꯑꯗꯨ ꯅꯪꯅ ꯁꯛ ꯑꯝꯇ ꯎꯅꯤꯡꯉꯦ ꯅꯁꯛꯇꯣ ꯈꯪꯅꯤꯡꯉꯦꯕ ꯑꯣ ꯑꯩꯒꯤ ꯁꯛꯇꯣ ꯑꯩꯒꯤ ꯁꯛꯇꯨꯗꯤ ꯑꯁ ꯐꯖꯔꯝꯃꯅꯤ ꯍꯦꯟꯅ ꯈꯣꯟꯁꯨ ꯐꯖꯔꯝꯃꯅꯤꯅ ꯌꯥꯝ ꯕꯦꯔꯥꯕꯗꯨꯗꯤ ꯑꯩꯒꯤꯗꯤ ꯅꯣꯏꯒꯤ ꯂꯣꯟꯒꯤꯗꯨꯗꯤꯀꯣ ꯌꯥꯝ ꯐꯖꯅ ꯉꯥꯡꯗ꯭ꯔꯦ ꯑꯗꯨꯒꯤ ꯕꯦꯔꯥꯅꯦ ꯑꯗꯨ ꯃꯣꯏ ꯂꯥꯛꯄ ꯀꯥꯟꯗ ꯅꯣꯏꯉꯣꯟꯗ ꯀꯔꯤ ꯍꯥꯏꯕ ꯀꯥꯟꯗ ꯅꯣꯏꯒꯤ ꯁꯤ ꯅꯨꯄꯥꯁꯤꯗꯤ ꯁꯤ ꯌꯥꯝ ꯃꯣꯏꯒꯤ ꯐꯖꯅ ꯑꯗꯨꯒꯨꯝꯕ ꯅꯪꯅ ꯍꯥꯏꯕꯗꯨꯗꯤ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯑꯣ ꯌꯥꯝ ꯍꯔꯥꯎꯋꯦ ꯌꯥꯝ ꯍꯔꯥꯎꯋꯦ ꯅꯕꯨꯛ ꯐꯔꯝꯗꯧ ꯃꯥꯜꯂꯦ ꯅꯪꯁꯦ ꯅꯕꯨꯛ ꯍꯥꯏꯕꯗꯨꯗꯤ ꯄꯨꯛꯆꯦꯜꯗꯣ ꯄꯨꯛꯆꯦꯜ ꯍꯥꯏꯕꯗꯨꯗꯤ ꯑꯩ ꯐꯖꯅ ꯈꯪꯗꯦꯅꯦ ꯑꯗꯨ ꯈꯪꯗꯕ꯭ꯔꯥ ꯅꯪꯕꯣ ꯅꯪ ꯏꯪꯂꯤꯁ ꯂꯣꯟꯗ ꯈꯪꯉꯣꯏ ꯑꯃꯔꯛ ꯍꯥꯏꯕꯤꯔꯣꯅꯦ ꯀꯃꯥꯏ ꯍꯥꯏꯗꯣꯏꯅꯣ ꯏꯪꯂꯤꯁꯇ ꯈꯪꯗꯦ ꯑꯣ ꯅꯪꯒꯤ ꯀꯩꯅꯣꯗꯨ ꯅꯪꯒꯤ ꯂꯨꯡꯊꯤꯝꯔꯣ ꯀꯩꯅꯣ ꯑꯩꯈꯣꯏ ꯍꯥꯏꯕꯗꯨꯗꯤ ꯀꯩꯅꯣ ꯂꯨꯡꯊꯤꯝ ꯍꯥꯏꯗꯤ ꯂꯨꯡꯊꯤꯝꯗꯨ ꯀꯩꯅꯣ ꯂꯨꯡꯊꯤꯝ ꯍꯥꯏꯕꯗꯨꯗꯤ ꯆꯦꯜ ꯀꯔꯤꯕ ꯑꯗꯨ ꯄꯨꯛꯆꯦꯜ ꯅꯠꯇ꯭ꯔꯣ ꯄꯨꯛꯆꯦꯜꯅꯦ ꯑꯣ ꯑꯗꯨꯒꯤꯅꯦ ꯑꯗꯨ ꯐꯔꯝꯗꯧ ꯃꯥꯜꯂꯦꯕ ꯅꯪꯁꯦ ꯌꯥꯝ ꯆꯝꯃꯦꯕ ꯅꯪ ꯌꯥꯝ ꯆꯝꯃꯦ ꯑꯩꯒꯨꯝꯕ ꯅꯪꯅꯦ ꯅꯠꯇ꯭ꯔꯣ ꯀꯔꯤꯕ ꯑꯩꯒꯨꯝꯕ ꯅꯪꯅꯦꯗꯤ ꯑꯩ ꯍꯥꯏꯕ ꯀꯥꯟꯗꯗꯤ ꯑꯩꯒꯨꯝꯕ ꯅꯪꯅꯦ ꯅꯠꯇ꯭ꯔꯣ ꯑꯩꯒꯨꯝꯕ ꯅꯪꯅꯦ ꯑꯩꯗꯤ ꯀꯩꯅꯣ ꯑꯩꯒꯨꯝꯕ ꯅꯪꯅꯦ ꯈꯪꯗꯦ ꯑꯁ ꯑꯗꯨ ꯃꯥꯅꯦ ꯑꯩꯅ ꯍꯥꯏꯕꯗꯨꯗꯤ ꯀꯩꯅꯣꯅꯦ ꯀꯅꯥ ꯂꯩꯒꯦ ꯍꯧꯖꯤꯛ ꯏꯕꯥꯅꯤꯁꯨ ꯃꯥꯅꯦ ꯑꯩꯅ ꯍꯥꯏꯀꯣ ꯀꯅꯥꯅꯣ ꯅꯣꯏꯗꯨꯕꯣ ꯀꯔꯤ ꯅꯣꯛꯄꯗꯨ ꯀꯅꯥꯅꯣꯕ ꯅꯣꯏꯗꯨꯕꯨ ꯍꯥꯏꯕꯗꯨꯗꯤ ꯑꯣ ꯃꯤ ꯀꯔꯤ ꯑꯩꯈꯣꯏꯁꯨ ꯆꯨꯝꯃꯦ ꯑꯩꯈꯣꯏ ꯃꯄꯥꯟꯗꯒꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯅꯨꯄꯥꯗꯨꯗꯤ ꯂꯥꯏꯔꯤꯛ ꯇꯝꯕ ꯀꯔꯤ ꯇꯧꯕ ꯀꯥꯟꯗ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯕꯗꯨꯗꯤ ꯃꯣꯏꯒꯤ ꯑꯃꯔꯛ ꯅꯣꯛꯀꯦ ꯑꯗꯨ ꯈꯛꯇꯅꯦ ꯀꯩꯅꯣꯅꯦ 이반이 어디 사부지 뭐이기 놓게고 어디디 갈게고 가이드 어디디 낭이 안 녹브로 녹디에 이디 그래도 녹두이 바이디 애기 메티런디 퍼센트 담비로네 담비게 어디디 낭와나 담비 하이버는 너디 애기 메티런디 칸데고 낭나 퍼센트 담비로고 담비로이니 그이노 이비라가 타비로이니 그이노 ꯅꯪꯒꯤꯗꯤ ꯑꯩꯉꯣꯟꯗꯗꯤ ꯍꯥꯏꯕꯗꯨꯗꯤ ꯑꯩꯈꯣꯏꯁꯤ ꯍꯧꯖꯤꯛ ꯍꯥꯏꯕꯗꯤ ꯇꯤꯆꯔꯒꯨꯝꯕꯅ ꯀꯧꯋꯦꯀꯣ ꯍꯥꯏꯗꯤ ꯃꯦꯂꯦꯀꯣ ꯅꯠꯇ꯭ꯔꯥ
ꯑꯗꯨ ꯈꯛꯇꯅꯦ ꯑꯁ ꯑꯩꯗꯤ ꯍꯣꯏꯅꯦ ꯈꯪꯉꯦ. ꯑꯣ ꯑꯗꯨꯗꯤ ꯅꯪꯅ ꯅꯆꯦ ꯑꯗꯨꯒ ꯅꯅꯥꯎ ꯅꯨꯄꯥꯔ ꯅꯅꯥꯎ ꯅꯨꯄꯤꯔ ꯅꯆꯦꯒ ꯑꯗꯨꯗꯤ ꯀꯔꯤꯅꯣ ꯏꯆꯦꯒ ꯏꯅꯥꯎ ꯅꯨꯄꯥꯒ ꯀꯔꯤꯅꯣ? ꯅꯅꯥꯎ ꯈꯣꯏ ꯂꯩꯕ꯭ꯔꯣ? ꯅꯪꯒꯤ ꯇꯥꯃꯣ ꯈꯣꯏ ꯂꯩꯕ꯭ꯔോ? ꯂꯩ. ꯀꯌꯥ ꯂꯩꯕ꯭ro? ꯀꯩꯅꯣ ꯍꯥꯏꯁꯤꯕꯨ? ꯑꯩꯅ ꯍꯥꯏꯕꯗꯤ ꯃꯤ ꯀꯌꯥ ꯂꯩꯕ꯭ꯔꯣ? ꯅꯣꯏꯒꯤ ꯃꯤ ꯑꯩꯈꯣꯏ ꯗꯥꯗꯤ 3ꯅꯦ. ꯑꯣ 3? ꯅꯨꯄꯤ ꯑꯩꯈꯣꯏꯁꯦ ꯅꯨꯄꯥ 3 ꯅꯨꯄꯤ 4. ꯑꯣ ꯅꯨꯄꯥ 3 ꯅꯨꯄꯤ 4. ꯎꯝ. ꯅꯪꯁꯦ ꯀꯥꯏꯗ ꯈꯛꯇꯔꯥ? ꯀꯔꯤꯕ? ꯅꯪꯒꯤ ꯀꯋꯥꯏ ꯅꯪ ꯍꯥꯏꯕꯣ ꯅꯪꯒꯤ ꯀꯋꯥꯏ ꯀꯗꯥꯏꯗ ꯍꯥꯏꯕ꯭ꯔꯣ? ꯍꯥꯏꯗꯤ ꯀꯩꯅꯣ? ꯚꯥꯞ ꯇꯥꯗꯤꯌꯦ. ꯅꯪꯒꯤ ꯃꯆꯥꯔꯥ ꯑꯆꯧꯕꯔꯥ? ꯑꯣ ꯑꯩꯗꯤ ꯈ꯭ꯋꯥꯏꯗꯒꯤ ꯇꯣꯝꯕꯤ. ꯑꯣ ꯇꯣꯝꯕꯤ ꯍꯥꯏꯕꯗꯨꯗꯤ? ꯑꯁ ꯂꯣꯏꯔꯦꯍꯦ. ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯁ. ꯑꯣ ꯂꯥꯁ? ꯎꯝ. ꯑꯣ ꯑꯁ ꯑꯗꯨꯗꯤ ꯍꯥꯏꯔꯗꯤ ꯈꯪꯉꯦꯅꯦ. ꯑꯗꯨꯅꯦ ꯑꯩꯅ ꯃꯩꯇꯩꯂꯣꯟ ꯐꯖꯅ ꯈꯪꯗ꯭ꯔꯗꯤ ꯅꯪꯅ ꯌꯥꯝ ꯅꯣꯛꯔꯗꯤ ꯑꯩꯗꯤ ꯑꯁ ꯌꯥꯝ ꯏꯀꯥꯏꯍꯦ. ꯑꯁ ꯅꯣꯛꯇꯦꯗ ꯑꯩꯗꯤ ꯀꯩꯗꯧꯕꯩ ꯅꯣꯛꯇꯣꯏꯕ? ꯑꯣ ꯑꯗꯨꯗꯤ ꯐꯖꯩꯅꯦ. ꯐꯖꯩ ꯍꯥꯏꯅꯣ. ꯑꯗꯨꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ ꯍꯥꯏꯌꯣ. ꯑꯣ ꯑꯁ ꯑꯗꯨꯗꯤ ꯐꯖꯩꯅꯦ ꯅꯠꯇ꯭ꯔꯣ? ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ ꯍꯥꯏꯌꯣꯕ. ꯐꯖꯩ ꯍꯥꯏꯅꯣꯕ. ꯑꯣ ꯑꯗꯨꯗꯤ ꯅꯣꯏꯒꯤ ꯈꯨꯟꯁꯦ ꯐꯖꯅ ꯍꯥꯏꯕꯤꯌꯣ ꯃꯔꯛ. ꯑꯗꯣ ꯅꯤꯡꯁꯤꯡꯈ꯭ꯔꯦꯀꯣ ꯑꯗꯨꯗꯤ ꯀꯔꯤ ꯌꯥꯝꯅ ꯈꯪꯗ꯭ꯔꯣ ꯑꯁꯦꯡꯕꯩ? ꯂꯝꯂꯣꯡ ꯈꯪꯕ꯭ꯔꯥ? ꯂꯝꯂꯣꯡ. ꯑꯩꯒꯤ ꯃꯔꯨꯞ ꯅꯨꯄꯥ ꯈꯣꯏꯒꯤꯀꯣ ꯀꯩꯒꯤ ꯅꯣꯛꯏꯅꯣ ꯍꯥ? ꯃꯣꯏ ꯌꯥꯝ ꯈꯠꯄ ꯃꯥꯜꯂꯦ. ꯂꯥꯏꯔꯤꯛ ꯇꯝꯕ ꯑꯗꯨꯗꯤ ꯀꯔꯤ ꯌꯥꯝ ꯅꯣꯛꯀꯦꯀꯣ ꯑꯗꯨꯗꯤ ꯑꯁ ꯌꯥꯝ ꯕꯦꯔꯥꯅꯤ. ꯀꯔꯤꯒꯤ ꯅꯣꯛꯏꯅꯣ ꯃꯣꯏꯕꯣ? ꯑꯩꯒꯤ ꯈꯣꯟꯁꯦ ꯐꯖꯗꯦꯅ ꯅꯣꯛꯄ ꯑꯣꯏꯔꯝꯅꯤ. ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯕꯗꯨꯀꯣ ꯑꯩꯗꯤ ꯃꯩꯇꯩꯂꯣꯟ ꯐꯖꯅ ꯈꯪꯗ꯭ꯔꯗꯤ. ꯑꯁ ꯑꯩꯒꯤ ꯈꯣꯟꯖꯦꯜꯁꯦ ꯐꯖꯗꯕꯩ ꯅꯣꯛꯄ ꯑꯣꯏꯔꯝꯃꯅꯤ. ꯑꯣ ꯑꯗꯨ ꯑꯣꯏꯕ꯭ꯔꯥ? ꯅꯠꯇꯦ ꯃꯣꯏ ꯈꯪꯗ꯭ꯔꯤꯅꯤ ꯑꯩꯒꯤ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯗꯦꯅꯦ. ꯀꯔꯤꯕ? ꯅꯣꯏꯗꯤ ꯈꯪꯗꯦ ꯑꯩꯒꯤ ꯂꯥꯎꯠ ꯁ꯭ꯄꯤꯀꯔ ꯊꯥꯗꯦ. ꯑꯩ ꯕꯤꯜ ꯈꯛꯇ ꯆꯪꯉꯤꯅꯦ. ꯏꯅꯥ ꯈꯛꯇ ꯆꯪꯉꯦ ꯅꯠꯇ꯭ꯔꯣ? ꯏꯅꯥ ꯈꯛꯇ ꯆꯪꯉꯦꯀꯣ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕꯗꯨꯗꯤ. ꯑꯦꯌꯔꯄꯤꯁꯇ ꯇꯥꯕ꯭ꯔꯥ ꯅꯪꯕꯣ? ꯍꯣꯏ ꯑꯦꯌꯔꯄꯤꯁꯇ ꯇꯥꯔꯤꯅꯤ. ꯑꯧ ꯑꯗꯨ ꯈꯛꯇꯅꯦꯀꯣ. ꯅꯣꯏꯒꯤ ꯈꯨꯟꯗꯤ ꯐꯖꯅ ꯍꯥꯏꯕꯤꯔꯛꯑꯣ. ꯅꯦꯠꯋꯥꯛꯁꯤꯗꯤ ꯌꯥꯝ ꯕꯦꯔꯥꯅꯦ. ꯑꯩꯈꯣꯏ ꯃꯔꯨꯞ ꯅꯨꯄꯥꯗꯤ ꯌꯥꯝ ꯅꯣꯛꯄ. ꯀꯔꯤꯕ? ꯌꯥꯝ ꯅꯣꯛꯄ ꯍꯥꯏꯗꯤ? ꯅꯪꯒꯤ ꯈꯨꯟꯁꯦ ꯐꯖꯅ ꯍꯥꯏꯕꯤꯔꯛꯑꯣꯀꯣ. ꯑꯩꯈꯣꯏ ꯃꯔꯨꯞ ꯅꯨꯄꯥ ꯈꯣꯏꯗꯤ ꯂꯝꯂꯣꯡ ꯕꯖꯥꯔ ꯈꯪꯕ꯭ꯔꯥ? ꯌꯥꯝ ꯅꯣꯛꯄ ꯀꯥꯟꯗ ꯑꯩꯒꯤ ꯐꯖꯅ ꯈꯪꯗ꯭ꯔꯦꯀꯣ. ꯑꯗꯨꯗꯤ ꯐꯖꯅ ꯍꯥꯏꯕꯤꯔꯛꯑꯣ. ꯑꯩ ꯂꯥꯛꯄ ꯀꯥꯟꯗ ꯑꯗꯨ ꯑꯗꯥ ꯂꯩꯇ꯭ꯔꯦꯀꯣ ꯑꯗꯨꯗꯤꯅꯦ. ꯀꯔꯤꯅꯣ ꯑꯗꯨ ꯑꯗꯥ ꯂꯩꯇ꯭ꯔꯦ? ꯏꯝꯐꯥꯜ ꯏꯁꯇ ꯀꯩꯅꯣꯅꯦ ꯇꯥꯔꯣ ꯀꯩꯅꯣꯅꯦ. ꯂꯝꯂꯣꯡ ꯕꯖꯥꯔ ꯈꯪꯕ꯭ꯔꯥ? ꯀꯔꯤ ꯍꯥꯏꯕ? ꯑꯃꯔꯛ ꯍꯥꯏꯌꯣ. ꯕꯖꯥꯔ ꯂꯝꯂꯣꯡ ꯕꯖꯥꯔꯗꯣ. ꯂꯝꯂꯣꯡ ꯕꯖꯥꯔ ꯉꯥꯏꯈꯣ ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯑꯃ ꯍꯥꯏꯔꯣ. ꯂꯝꯂꯣꯡ ꯕꯖꯥꯔ ꯃꯅꯥꯛꯇ. ꯕꯖꯥꯔ ꯃꯅꯥꯛꯇ. ꯑꯗꯨꯗꯤ ꯑꯗꯨꯗꯤ ꯀꯥꯏ ꯋꯥꯏꯗꯅꯣ? ꯂꯝꯂꯣꯡ ꯕꯖꯥꯔꯒꯤ ꯃꯅꯥꯛꯇꯅꯦ. ꯑꯗꯨꯝ ꯂꯥꯛꯑꯒ ꯐꯣꯟ ꯇꯧꯔꯛꯑꯣ ꯑꯗꯨ ꯑꯩ ꯂꯧꯕ ꯂꯥꯛꯀꯦ. ꯅꯪ ꯂꯧꯕ ꯂꯥꯛꯀꯦꯀꯣ? ꯑꯗꯨꯗꯤ ꯐꯖꯩꯅꯦ. ꯑꯩ ꯂꯥꯛꯄ ꯀꯥꯟꯗ ꯅꯪ ꯂꯥꯛꯑꯣꯀꯣ. ꯏꯕꯥꯅꯤ ꯂꯥꯛꯀꯦꯔꯥ? ꯑꯗꯨꯗꯤ ꯑꯩ ꯈꯛꯇ ꯂꯥꯛꯀꯦꯔꯥ? ꯅꯕꯥꯅꯤ ꯂꯥꯛꯑꯣ. ꯏꯕꯥꯅꯤ ꯂꯥꯛꯀꯦꯔꯥ? ꯏꯕꯥꯅꯤ ꯍꯥꯏꯅꯦ. ꯏꯕꯥꯅꯤ? ꯏꯕꯥꯅꯤ ꯂꯥꯛꯀꯦ. ꯅꯪ ꯈꯛꯇ ꯂꯥꯛꯑꯣꯀꯣ. ꯑꯧ. ꯑꯗꯨꯗꯤ ꯐꯅꯤ.
ꯐꯖꯩ ꯍꯥꯏꯅꯨꯕ ꯅꯪ ꯑꯥꯎꯁꯦ ꯅꯪ ꯑꯥꯎ ꯍꯥꯏꯕꯗꯨꯗꯤ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯍꯥꯏꯕꯅꯦ ꯀꯔꯤꯕ ꯅꯪ ꯑꯥꯎ ꯍꯥꯏꯕꯗꯨꯗꯤ ꯌꯥꯝ ꯇꯥꯅꯤꯡꯉꯦ ꯑꯥꯎ ꯍꯥꯏꯗꯨꯗꯤ ꯑꯥꯎ ꯍꯥꯏꯁꯦ ꯌꯥꯝ ꯇꯥꯅꯤꯡꯉꯦ ꯍꯥꯏꯔꯣ ꯌꯥꯝ ꯇꯥꯅꯤꯡꯉꯦꯍꯦ ꯑꯣ ꯅꯠꯇ꯭ꯔꯥ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ ꯀꯔꯤꯕ ꯑꯗꯨꯗꯤ ꯑꯩꯅ ꯍꯥꯏꯕꯗꯨꯗꯤ ꯅꯪ ꯀꯥꯎꯔꯕ꯭ꯔꯣ ꯀꯥꯎꯗꯤꯌꯦ ꯑꯁ ꯑꯗꯨꯗꯤ ꯌꯥꯝ ꯐꯖꯩꯅꯦ ꯑꯩꯒꯤꯗꯤ ꯌꯥꯝ ꯍꯔꯥꯎꯋꯦꯀꯣ ꯑꯁ ꯌꯥꯝ ꯐꯖꯩꯅꯦ ꯍꯥꯏꯅꯨꯕ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯤ ꯍꯥꯏꯌꯣꯕ ꯅꯪ ꯑꯗꯨꯗꯤ ꯑꯅꯟꯗꯅ ꯀ꯭ꯂꯥꯁ 12 ꯇꯝꯕ꯭ꯔോ ꯀꯔꯤꯕ ꯑꯃꯅ ꯍꯥꯏꯒꯦ ꯅꯪꯁꯦ ꯑꯅꯟꯗ ꯀꯣꯂꯦꯖꯇꯀꯣ ꯀ꯭ꯂꯥꯁ ꯀꯌꯥ ꯇꯝꯕ꯭ꯔꯣ ꯀ꯭ꯂꯥꯁ 12 ꯅꯠꯇ꯭ꯔꯣ 11ꯅꯦ ꯑꯣ 11ꯅꯦ ꯑꯣ ꯑꯗꯨꯗꯤ ꯑꯦꯂꯦꯛꯁ ꯈꯣꯏꯁꯦ ꯅꯪꯒꯤ ꯖꯨꯅꯤꯌꯔ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯁꯤꯅꯤꯌꯔ ꯅꯠꯇ꯭ꯔꯣ ꯑꯥꯎ ꯑꯣ ꯑꯗꯨꯗꯤꯅꯦ ꯑꯣ ꯑꯁ ꯑꯗꯨꯗꯤ ꯐꯖꯩꯅꯦꯀꯣ ꯐꯖꯩꯅꯦ ꯍꯥꯏꯅꯨꯕ ꯑꯁ ꯂꯣꯏꯔꯦ ꯅꯪꯁꯤꯗꯤ ꯀꯌꯥ ꯍꯥꯏꯗꯣꯏꯅꯣ ꯅꯪ ꯀꯣꯂꯦꯖ ꯂꯥꯛꯄ ꯀꯥꯟꯗ ꯀꯔꯤꯒꯤ ꯂꯥꯛꯄ꯭ꯔꯣ ꯑꯣꯇꯣꯗ ꯂꯥꯛꯏ ꯑꯣ ꯑꯣꯇꯣꯗ ꯂꯥꯛꯄ꯭ꯔꯣ ꯑꯗꯨꯗꯤ ꯅꯪ ꯀꯣꯂꯦꯖ ꯂꯥꯛꯄ ꯀꯥꯟꯗ ꯅꯣꯏꯒꯤ ꯀꯣꯂꯦꯖꯗ ꯑꯃꯔꯛ ꯂꯥꯛꯀꯦꯀꯣ ꯂꯥꯛꯑꯣ ꯑꯗꯨꯗꯤ ꯑꯩ ꯂꯥꯛꯄ ꯀꯥꯟꯗ ꯅꯪꯅ ꯑꯗꯨꯗꯤ ꯀꯔꯤ ꯍꯥꯏꯒꯦꯔꯥ ꯅꯪ ꯑꯩ ꯎꯕ ꯀꯥꯟꯗ ꯅꯪ ꯀꯔꯤ ꯆꯦꯟꯔꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯩ ꯂꯥꯛꯄ ꯀꯥꯟꯗ ꯅꯪꯅ ꯎꯔꯗꯤ ꯅꯪ ꯆꯦꯜꯂꯗꯤ ꯑꯁ ꯂꯣꯏꯔꯦꯍꯦ ꯑꯗꯨꯝꯕ ꯅꯨꯄꯤꯗꯣ ꯑꯩ ꯅꯠꯇꯤꯌꯦ ꯑꯣ ꯐꯖꯩꯅꯦ ꯑꯗꯨꯒꯤ ꯑꯩ ꯄꯥꯝꯃꯦ ꯑꯗꯨꯒꯨꯝꯕꯗꯤ ꯐꯖꯩꯅꯦ ꯑꯃꯨꯛ ꯍꯥꯏꯅꯦ ꯑꯣ ꯑꯗꯨꯒꯨꯝꯕꯗꯤ ꯐꯖꯅ ꯅꯨꯄꯤꯗꯨꯗꯤ ꯑꯥꯎ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯍꯌꯦꯡꯒꯨꯝꯕꯅꯤ ꯅꯪ ꯀꯣꯂꯦꯖ ꯆꯠꯄ꯭ꯔꯣ ꯂꯥꯛꯀꯅꯤ ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯥꯛꯀꯅꯤ ꯅꯈꯣꯏ ꯌꯨꯝ ꯈꯪꯗꯅ ꯑꯩꯈꯣꯏ ꯌꯨꯝꯗꯤꯀꯣ ꯅꯣꯏꯒꯤ ꯀꯣꯂꯦꯖ ꯃꯅꯥꯛꯇ ꯇ꯭ꯔꯥꯐꯤꯛ ꯑꯃ ꯂꯩꯌꯦꯀꯣ ꯇ꯭ꯔꯥꯐꯤꯛꯇꯨꯗ ꯇ꯭ꯔꯥꯐꯤꯛ ꯂꯩꯌꯦ ꯇ꯭ꯔꯥꯐꯤꯛ ꯏꯝꯐꯥꯜ ꯏꯁꯇꯗꯤ ꯑꯗꯨꯗ ꯆꯦꯛꯀꯣꯟꯗ ꯂꯥꯛꯄ ꯀꯥꯟꯗꯀꯣ ꯅ꯭ꯌꯨ ꯂꯝꯕꯂꯦꯟꯗꯀꯣ ꯅ꯭ꯌꯨ ꯂꯝꯕꯂꯦꯟꯗ ꯂꯥꯛꯑꯗꯤ ꯅꯪꯅ ꯐꯣꯟ ꯇꯧꯔꯗꯤ ꯑꯩ ꯅ꯭ꯌꯨ ꯂꯝꯕꯂꯦꯟꯗ ꯂꯩꯌꯦ ꯅꯪꯅ ꯍꯥꯏꯔꯗꯤ ꯑꯩꯗꯣ ꯈꯪꯉꯦ ꯅꯪꯅ ꯄꯨꯕ ꯂꯥꯛꯀꯦ ꯅꯠꯇ꯭ꯔꯥ ꯀꯔꯤꯕ ꯑꯩ ꯄꯨꯕ ꯍꯥꯏꯕꯗꯨꯗꯤ ꯑꯩꯅ ꯅꯪꯉꯣꯟꯗ ꯂꯥꯛꯀꯅꯤ ꯑꯩꯅ ꯍꯥꯏꯌꯦ ꯂꯧꯕ ꯂꯥꯛꯀꯅꯤ ꯍꯣꯏ ꯑꯗꯨꯅꯦ ꯑꯗꯨ ꯈꯛꯇꯅꯦ ꯑꯗꯨꯅꯦ ꯑꯩꯅ ꯍꯥꯏꯕꯗꯨꯗꯤꯀꯣ ꯅꯪꯁꯨ ꯅꯁꯥꯁꯨ ꯑꯃꯔꯛ ꯎꯕꯁꯨ ꯎꯔꯦ ꯅꯠꯇ꯭ꯔꯥ ꯀꯔꯤꯕ ꯑꯩꯕꯨ ꯎꯗꯕ ꯅꯃꯥꯏꯗꯨꯗꯤ ꯑꯃꯔꯛ ꯎꯔꯦ ꯅꯃꯥꯏ ꯏꯃꯥꯏꯕꯨ ꯅꯁꯥꯁꯦ ꯑꯃꯔꯛ ꯎꯔꯦ ꯑꯃꯔꯛ ꯎꯑꯦꯕ ꯍꯥꯏꯗꯤ ꯅꯪꯗꯤ ꯅꯁꯥ ꯎꯅꯤꯡꯉꯦ ꯏꯁꯥ ꯎꯅꯤꯡꯕ ꯎꯅꯤꯡꯉꯦꯀꯣ ꯏꯁꯛ ꯎꯅꯤꯡꯗꯕ ꯏꯁꯥ ꯎꯅꯤꯡꯕ ꯅꯁꯥ ꯏꯁꯥ ꯎꯅꯤꯡꯕ ꯍꯥꯏꯕꯗꯨꯅꯦꯏꯁꯛ ꯏꯁꯛ ꯍꯥꯏꯒꯦꯔꯥ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯐꯔꯦ ꯅꯁꯛ ꯎꯅꯤꯡꯉꯦ ꯍꯥꯏꯌꯣ ꯅꯁꯛ ꯎꯅꯤꯡꯉꯦ ꯑꯩ ꯍꯥꯏꯒꯦꯔꯥ ꯑꯗꯨꯒꯨꯝꯕ ꯐꯖꯩꯅꯦ ꯑꯗꯨꯃꯥꯏꯅ ꯍꯥꯏꯌꯨꯕ ꯑꯩꯁꯦ ꯑꯁ ꯕꯦꯔꯥꯅꯤꯍꯦ ꯅꯠꯇ꯭ꯔꯣ ꯕꯦꯔꯥ ꯅꯠꯇꯤꯌꯦ ꯁꯨꯝ ꯈꯪꯗꯣꯏꯅꯦ ꯁꯨꯝ ꯇꯝꯃꯣ ꯑꯗꯨꯗꯤ ꯀꯔꯤ ꯅꯣꯏ ꯐꯤꯜꯝꯗꯀꯣ ꯌꯥꯏ ꯈꯪꯈꯤꯀꯣ ꯀꯔꯤꯕ ꯅꯣꯏꯒꯤ ꯐꯤꯜꯝꯗ ꯌꯥꯏꯒꯪ ꯁ꯭ꯀꯨꯜ ꯈꯪꯁꯦꯀꯣ ꯀꯔꯤꯅꯣ ꯌꯥꯏ ꯁ꯭ꯀꯨꯜꯁꯦ ꯈꯪꯕ꯭ꯔꯣ ꯌꯥꯏ ꯁ꯭ꯀꯨꯜ ꯌꯥꯏ ꯁ꯭ꯀꯨꯜꯒꯤ ꯄꯥꯈꯪꯁꯦ ꯈꯪꯉꯦ ꯑꯗꯨꯒꯨꯝꯕ ꯕꯣꯟꯅꯤ ꯍꯥꯏꯕꯗꯤ ꯗꯣꯁꯥꯅꯤ ꯍꯥꯏꯕꯗꯨꯗꯤꯀꯣ ꯗꯁꯥꯅꯤ ꯑꯗꯨꯒꯨꯝꯕꯅꯦ ꯑꯩꯗꯨꯗꯤ ꯀꯔꯤ ꯑꯩ ꯃꯤꯠꯇꯨ ꯈꯪꯕꯗꯨꯗꯤ ꯑꯗꯨꯒꯨꯝꯕꯅꯦ ꯗꯣꯁꯥꯒꯨꯝꯕꯅꯦ ꯑꯩꯗꯨꯗꯤ ꯅꯪ ꯗꯁꯥꯒꯨꯝꯕꯅꯦꯕ ꯑꯗꯨꯒꯨꯝꯕꯅꯦ ꯀꯩꯒꯤ ꯑꯣꯏꯕ ꯅꯣꯏꯒꯤ ꯂꯣꯟꯁꯦ ꯐꯖꯅ
ꯁꯨꯡꯉꯥꯡꯗ꯭ꯔꯤ ꯅꯠꯇ꯭ꯔꯣ ꯍꯪꯕꯁꯨ ꯈꯪꯗꯦ ꯑꯗꯨꯒꯤꯅꯦ ꯑꯩꯅ ꯍꯥꯏꯕꯗꯤ ꯑꯗꯨꯕꯨꯗꯤ ꯀꯩꯁꯨꯝ ꯈꯟꯅꯨꯗ ꯑꯗꯨꯝ ꯇꯝꯔꯒ ꯑꯗꯨꯝ ꯍꯥꯏꯔꯛꯀꯅꯤ ꯑꯁ ꯇꯝꯔꯛꯑꯗꯤ ꯀꯥꯏ ꯇꯝꯒꯦꯔꯥ ꯑꯗꯨꯗꯤ ꯂꯩ ꯑꯁ ꯅꯣꯏ ꯁ꯭ꯋꯥꯏꯗ ꯃꯤꯇꯩ ꯂꯩꯇ꯭ꯔꯣ ꯅꯪꯒꯤ ꯌꯨꯝꯒꯤꯗꯤ ꯃꯅꯥꯛꯇ꯭ꯔꯗꯤ ꯌꯥꯝ ꯐꯖꯩꯅꯦ ꯅꯪ ꯑꯣꯏꯅ ꯂꯥꯛꯄ ꯀꯥꯟꯗ ꯇꯝꯕꯁꯨ ꯇꯝꯃꯤꯅꯦ ꯀꯩꯅꯣꯅꯦ ꯌꯥꯝ ꯅꯣꯏꯒꯤ ꯌꯨꯝ ꯃꯅꯥꯛꯇ ꯑꯩ ꯂꯩꯕꯁꯤꯗꯤ ꯌꯥꯝꯕꯁꯨ ꯇꯝꯒꯅꯤ ꯑꯩꯈꯣꯏ ꯌꯨꯝ ꯃꯅꯥꯛꯇ ꯅꯪ ꯂꯩꯔꯗꯤ ꯐꯗꯧꯕ ꯐꯒꯅꯤ ꯅꯠꯇ꯭ꯔꯣ ꯑꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏ ꯌꯨꯝꯗꯒꯤꯀꯣ ꯑꯗꯨꯗꯤ ꯕꯦꯔꯥꯒꯤꯅꯤ ꯑꯩꯈꯣꯏ ꯃꯤ ꯈꯛꯇꯅꯤꯀꯣ ꯑꯥꯎ ꯁꯦ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯉꯣꯟꯗꯒꯤꯗꯤ ꯀꯔꯤ ꯃꯩꯇꯩꯂꯣꯟꯕꯤꯗ ꯍꯥꯏꯔꯛꯑꯗꯤ ꯑꯗꯨꯗꯤ ꯅꯪ ꯀꯩꯅꯣꯝꯃ ꯍꯪꯒꯦꯀꯣ ꯅꯪ ꯆꯍꯤ ꯀꯌా ꯁꯨꯔꯕꯣ ꯑꯩꯔꯥ ꯑꯥꯎ ꯑꯁ ꯌꯥꯝꯃꯤꯍꯦ ꯍꯣꯏ ꯑꯁ ꯀꯃꯥꯏꯅ ꯌꯥꯝꯃꯤꯅꯣ ꯕꯣꯔꯥ ꯑꯃ ꯁꯨꯕ꯭ꯔꯣ ꯕꯣꯔꯥ ꯑꯃꯁꯨ ꯁꯨꯗ꯭ꯔꯦ ꯅꯪ ꯂꯥꯛꯄ ꯀꯥꯟꯗ ꯑꯩ ꯎꯕ ꯀꯥꯟꯗ ꯑꯗꯨꯗꯤ ꯈꯪꯒꯅꯤ ꯅꯠꯇ꯭ꯔꯣ ꯅꯁꯥꯒ ꯎꯔꯒ ꯆꯍꯤꯗꯨ ꯀꯃꯥꯏ ꯈꯪꯗꯣꯏꯕ ꯑꯗꯨꯒꯤꯅꯦ ꯀꯃꯥꯏ ꯈꯪꯗꯣꯏꯕ ꯑꯗꯨꯅꯦ ꯀꯃꯥꯏ ꯈꯪꯗꯣꯏꯕ ꯁꯟꯗꯦ ꯂꯥꯛꯄ ꯑꯗꯨꯗꯤ ꯁꯟꯗꯦꯒꯨꯝꯕ ꯀꯥꯟꯗ ꯂꯥꯛꯈꯕꯅꯤꯅꯦ ꯅꯪ ꯑꯗꯨꯝ ꯍꯥꯏꯌꯣꯅꯤ ꯀꯩꯅꯣ ꯑꯗꯨꯗꯤ ꯋꯥꯔꯤꯒꯅꯨꯀꯣ ꯑꯗꯨꯗꯤ ꯋꯥꯔꯧꯒꯅꯨ ꯅꯠꯇ꯭ꯔꯣ ꯋꯥꯔꯧꯏ ꯋꯥꯔꯧꯔꯁꯨꯅꯨ ꯅꯠꯇ꯭ꯔꯣ ꯀꯔꯤꯕ ꯑꯗꯨꯗꯤ ꯋꯥꯔꯧꯒꯅꯨꯀꯣ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯅꯪꯅ ꯆꯨꯝꯃꯗꯤ ꯑꯁ ꯑꯩ ꯌꯥꯝ ꯍꯔꯥꯎꯋꯦ ꯅꯠꯇ꯭ꯔꯣ ꯑꯩꯁꯨ ꯍꯔꯥꯎꯏꯌꯦ ꯑꯗꯨꯗꯤ ꯑꯁ ꯐꯖꯩꯅꯦ ꯑꯗꯨꯗꯤ ꯅꯪꯅ ꯑꯩꯒ ꯎꯕ ꯀꯥꯟꯗ ꯑꯗꯨꯗꯤ ꯗꯤꯁꯦꯝꯕꯔꯒꯨꯝꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯈ꯭ꯔꯤꯁꯃꯥꯁꯇ ꯂꯥꯛꯀꯦꯔꯥ ꯅꯪ ꯑꯁ ꯌꯥꯎꯅꯤꯡꯉꯦꯍꯦ ꯑꯗꯨꯗꯤ ꯑꯁ ꯂꯥꯛꯑꯣꯅꯦ ꯌꯥꯎꯅꯤꯡꯉꯦ ꯄꯨꯕꯤꯌꯣ ꯂꯧꯕ ꯂꯥꯛꯑꯣ ꯌꯥꯎꯕꯤꯒꯦ ꯑꯩ ꯖꯒꯣꯏ ꯌꯥꯝ ꯁꯥꯅꯤꯡꯉꯦꯕ ꯑꯗꯨꯗꯤ ꯑꯩ ꯂꯥꯛꯄ ꯀꯥꯟꯗ ꯅꯪꯅ ꯑꯁ ꯌꯥꯗꯦ ꯅꯪꯅ ꯍꯥꯏꯔꯗꯤ ꯑꯩ ꯑꯁ ꯑꯩ ꯀꯃꯥꯏ ꯌꯥꯗꯗꯣꯏꯅꯣ ꯌꯥꯝ ꯏꯀꯥꯏꯍꯦ ꯅꯣꯏꯒꯤ ꯍꯥꯏꯕ ꯀꯥꯟꯗ ꯅꯠꯇ꯭ꯔꯣ ꯅꯪꯅ ꯍꯣꯏ ꯍꯥꯏꯕ ꯀꯥꯟꯗ ꯑꯩ ꯗꯤꯁꯦꯝꯕꯔ 25ꯒꯨꯝꯕ ꯀꯥꯟꯗ ꯂꯥꯛꯄ ꯀꯥꯟꯗꯀꯣ ꯅꯪꯅ ꯑꯁ ꯂꯥꯛꯔꯣꯏ ꯑꯁ ꯌꯥꯝꯅ ꯅꯪꯅ ꯍꯥꯏꯔꯗꯤ ꯑꯩ ꯏ ꯀꯥꯔꯦ ꯀꯔꯤ ꯏ ꯀꯥꯔꯦ ꯅꯪ ꯁꯧꯗꯣꯏꯔꯥ ꯀꯔꯤ ꯏ ꯀꯥꯔꯦ ꯅꯪ ꯂꯥꯛꯄꯗꯤ ꯑꯗꯨ ꯅꯪꯅ ꯂꯥꯛꯅꯤꯡꯕꯗꯨꯗꯤ ꯒꯨꯝꯕ ꯀꯣ ꯑꯗꯨ ꯈꯛꯇꯅꯦ ꯀꯩꯅꯣꯅꯦ ꯅꯪꯅ ꯒ꯭ꯌꯥꯟ ꯇꯥꯕ꯭ꯔꯣ ꯇꯥꯏ ꯑꯗꯨꯗꯤ ꯒ꯭ꯌꯥꯟ ꯇꯥꯔꯗꯤ ꯐꯖꯩꯅꯦ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤꯅꯦ ꯑꯩꯈꯣꯏꯒꯤ ꯑꯩꯗꯤꯅꯦ ꯍꯣꯏ ꯅꯣꯏ ꯖꯒꯣꯏꯗꯨ ꯌꯥꯝ ꯁꯥꯅꯤꯡꯉꯦꯕ ꯌꯥꯝ ꯁꯥꯅꯤꯡꯕ꯭ꯔꯥ ꯑꯗꯨꯒꯤ ꯅꯣꯏꯒꯤ ꯍꯞꯇꯥꯒꯨꯝꯕꯗꯤ ꯅꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯩꯕ꯭ꯔꯣ ꯂꯩꯔꯝꯃꯣꯏ ꯈꯪꯗꯦ ꯑꯗꯨꯕꯨꯗꯤ ꯂꯩꯔꯝꯕ ꯀꯥꯟꯗ ꯑꯩꯒꯤ ꯄꯨꯔꯣꯅꯦ ꯅꯪꯅ ꯅꯠꯇ꯭ꯔꯒ ꯅꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯨꯝꯕ ꯀꯩꯅꯣꯗ ꯂꯥꯛꯑꯣꯕ ꯑꯩꯈꯣꯏ ꯀꯩꯅꯣ ꯗꯤꯋꯥꯂꯤꯗ ꯂꯥꯛꯑꯣ ꯗꯤꯋꯥꯂꯤ ꯌꯥꯝ ꯅꯨꯡꯉꯥꯏꯒꯗꯧꯔꯦ ꯅꯪꯅ ꯄꯨꯕ ꯂꯥꯛꯀꯦꯔꯥ ꯂꯧꯕ ꯂꯥꯛꯀꯦ ꯑꯁꯦꯡꯕ꯭ꯔꯣ ꯑꯩꯈꯣꯏ ꯌꯨꯝꯗ ꯂꯩꯒ ꯅꯪ ꯍꯩꯅꯈꯤꯗ꯭ꯔꯕ ꯑꯗꯨꯗꯤ ꯍꯩꯅꯒꯅꯤ ꯀꯔꯤꯕ ꯅꯪꯅ ꯇꯥꯗꯤ ꯍꯩꯅꯒꯅꯤ ꯑꯗꯨꯗꯤ ꯑꯩꯈꯣই ꯆꯤꯟꯖꯥꯛ ꯃꯥꯟꯅꯗꯕꯗꯨꯗ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯅꯣꯏꯒꯤꯒꯨꯝꯕ ꯀꯥꯟꯗ ꯂꯥꯛꯄ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦꯀꯣ ꯑꯗꯨꯗꯤ ꯅꯪꯅ ꯄꯨꯔꯛꯑꯣꯀꯣ ꯑꯗꯨꯗꯤ ꯅꯪ ꯏꯔꯣꯟꯕ ꯆꯥꯕ꯭ꯔꯣ ꯆꯥꯏꯌꯦ ꯌꯥꯝ ꯆꯥꯏ
ꯌꯥꯝ ꯆꯥꯏꯕ ꯅꯣꯏꯒꯤ ꯏꯔꯣꯟꯕ ꯁꯦꯝꯕꯗꯤ ꯑꯁ ꯌꯥꯝ ꯍꯥꯎꯋꯦꯅꯦ ꯑꯩꯒꯨꯝꯕꯗꯤ ꯌꯥꯝꯅ ꯆꯥꯏꯀꯣ ꯑꯗꯨꯒꯤꯅꯦ ꯌꯥꯝ ꯆꯥꯏꯅꯦ ꯑꯗꯨꯅ ꯐꯕꯅꯦ ꯑꯗꯨꯒꯤꯅꯦ ꯑꯁ ꯌꯥꯝ ꯆꯥꯔꯦ ꯌꯥꯝꯅ ꯆꯥꯔꯦ ꯑꯗꯨꯒꯤꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯌꯦ ꯅꯪꯒ ꯋꯥꯔꯤ ꯁꯥꯟꯅꯕ ꯅꯣꯏꯒꯤ ꯗꯤꯋꯥꯂꯤꯗꯤ ꯀꯩꯗꯧꯉꯩꯅꯣ ꯀꯩꯅꯣꯅꯦ ꯀꯩꯗꯧꯉꯩ November October October November October November ꯑꯗꯨꯒꯨꯝꯕ ꯂꯥꯛꯀꯦ ꯅꯪꯅ ꯄꯨꯔꯛꯑꯣ ꯀꯣ ꯂꯧꯕ ꯂꯥꯛꯀꯅꯤ ꯂꯧꯕ ꯂꯥꯛꯀꯅꯤ ꯑꯁ ꯑꯗꯨꯗꯤ ꯐꯔꯦꯅꯦ ꯑꯁ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩ ꯂꯥꯛꯄ ꯀꯥꯟꯗ ꯊꯥꯕꯜ ꯆꯣꯡꯒꯅꯤꯀꯣ ꯏꯕꯥꯅꯤ ꯆꯣꯡꯃꯤꯟꯅꯗꯣꯏꯅꯤ ꯀꯩꯅꯣ ꯆꯣꯡꯃꯤꯟꯅꯗꯣꯏꯅꯤ ꯀꯩꯅꯣ ꯂꯥꯛꯑꯣ ꯆꯣꯡꯁꯦ ꯍꯣꯏ ꯂꯥꯛꯑꯣ ꯆꯣꯡꯁꯦ ꯑꯗꯨꯗꯤ ꯑꯩ ꯂꯥꯛꯄ ꯀꯥꯟꯗ ꯅꯣꯏꯒꯤ ꯃꯤ ꯅꯨꯄꯥ ꯈꯣꯏꯗꯒꯤ ꯎꯔꯗꯤ ꯅꯪꯅ ꯁꯥꯎꯒꯦꯔꯥ ꯃꯣꯏ ꯁꯥꯎꯒꯦꯔꯥ ꯀꯩꯗꯨꯗꯤ ꯑꯩ ꯁꯥꯎꯔꯣꯏꯍꯦ ꯃꯣꯏ ꯁꯥꯎꯔꯗꯤ ꯑꯩ ꯐꯨꯕꯗꯤ ꯅꯪ ꯀꯩ ꯇꯧꯒꯦꯔꯥ ꯂꯣꯏꯔꯦꯍꯦ ꯀꯅꯥꯅ ꯅꯪꯕꯨ ꯐꯨꯗꯣꯏꯕ ꯃꯔꯝ ꯂꯩꯇꯅ ꯅꯪꯕꯨ ꯐꯨꯕ ꯃꯤꯗꯣ ꯑꯩꯁꯨ ꯐꯨꯔꯅꯤꯕ ꯅꯪꯅ ꯐꯨꯒꯅꯤ ꯑꯁ ꯌꯥꯝ ꯍꯔꯥꯎꯋꯦ ꯑꯗꯨꯃꯥꯏꯅ ꯅꯪꯅ ꯂꯩꯔꯗꯤ ꯑꯁ ꯐꯨꯔꯅꯤꯕ ꯅꯪ ꯀꯩꯝ ꯈꯟꯅꯨꯕ ꯑꯗꯨꯗꯤ ꯋꯥꯈꯜ ꯌꯥꯝ ꯆꯥꯎꯊꯣꯛꯑꯦ ꯑꯩꯁꯦ ꯅꯠꯇ꯭ꯔꯣ ꯀꯔꯤ ꯋꯥꯈꯜ ꯆꯥꯎꯊꯣꯛꯏꯕ ꯅꯪꯅ ꯁꯤꯒꯨꯝꯕ ꯍꯥꯏꯕꯗꯗꯤ ꯑꯩꯒꯤ ꯋꯥꯈꯜꯁꯤꯗꯤ ꯌꯥꯝ ꯆꯥꯎꯊꯣꯛꯑꯦ ꯑꯗꯨꯅꯦ ꯑꯩꯅ ꯑꯁꯦꯡꯕꯗꯤ ꯍꯥꯏꯌꯦꯀꯣ ꯑꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯁꯦ ꯑꯃ ꯂꯩꯌꯦ ꯅꯕꯦꯝꯕꯔꯒꯨꯝꯕꯗꯤ ꯆꯕꯥꯡꯀꯨꯠꯇ ꯂꯥꯛꯀꯦꯔꯥ ꯀꯔꯤ ꯄ꯭ꯔꯣꯒ꯭ꯔꯥꯝꯅꯣ ꯀꯨꯠ ꯆꯕꯥꯡꯀꯨꯠ November 1 ꯂꯥꯛꯑꯣꯅꯦ ꯂꯥꯛꯅꯤꯡꯉꯦ ꯑꯗꯨꯗꯤ ꯂꯥꯛꯅꯤꯡꯉꯦꯍꯦ ꯏꯀꯥꯏꯖꯩꯌꯦ ꯂꯥꯛꯑꯔꯣꯏꯌꯦ ꯅꯨꯡꯉꯥꯏꯕ꯭ꯔꯣ ꯅꯣꯏ ꯆꯕꯥꯡꯀꯨꯠꯗꯣ ꯅꯠꯇꯦ ꯑꯩ ꯂꯩꯌꯦꯅꯦ ꯀꯔꯤ ꯂꯥꯛꯅꯤꯡꯗꯦ ꯑꯩ ꯂꯩꯌꯦꯅꯦ ꯑꯗꯨꯗꯤ ꯅꯠꯇ꯭ꯔꯣ ꯑꯩ ꯂꯩꯌꯦꯅꯦ ꯅꯪ ꯅꯅꯥꯎꯅꯨꯄꯤ ꯂꯩꯕ꯭ꯔꯣ ꯅꯅꯥꯎꯅꯨꯄꯤ ꯑꯩ ꯏꯅꯥꯎꯅꯨꯄꯤꯁꯨ ꯂꯩꯇ꯭ꯔꯦ ꯑꯁ ꯂꯩꯇ꯭ꯔꯗꯤ ꯑꯩ ꯏꯀꯥꯏꯖꯩꯗ ꯃꯤꯅ ꯅꯪ ꯅꯨꯄꯤꯔ ꯍꯥꯏꯔꯗꯤ ꯑꯩ ꯅꯨꯄꯤ ꯍꯥꯏꯌꯦ ꯅꯪꯒꯤ ꯅꯨꯄꯤꯔ ꯍꯥꯏꯔꯗꯤ ꯍꯣꯏ ꯑꯩꯒꯤ ꯅꯨꯄꯤꯅꯦ ꯑꯩꯒꯤ ꯐ꯭ꯔꯦꯟ ꯍꯥꯏꯒꯦꯔꯥ ꯑꯗꯨꯕꯨꯅꯦ ꯑꯩꯅ ꯏꯀꯥꯏꯔꯤꯁꯦ ꯀꯔꯤ ꯍꯥꯏꯕꯗꯨꯗꯤ ꯅꯠꯇꯦ ꯏꯅꯥꯎꯅꯨꯄꯤ ꯃꯆꯥꯁꯨ ꯂꯩꯌꯦꯀꯣ ꯑꯆꯧꯕꯗꯨꯗꯤ ꯂꯩꯇ꯭ꯔꯦ ꯅꯠꯇ꯭ꯔꯣ ꯃꯆꯥꯗꯨꯒ ꯇꯤꯟꯅꯒꯦ ꯅꯪꯉꯣꯟꯗꯗꯤ ꯇꯤꯟꯅꯔꯝꯃꯣꯏꯀꯣ ꯑꯩ ꯅꯪꯉꯣꯟꯗ ꯇꯤꯟꯅꯔꯝꯃꯔꯣꯏ ꯍꯥꯏꯕꯗꯨꯗꯤ ꯅꯪꯗꯤ ꯅꯨꯄꯥꯅꯤꯗꯅ ꯅꯪꯗꯤ ꯅꯨꯄꯥꯅꯦ ꯏꯕꯥꯅꯤ ꯀꯃꯥꯏꯅ ꯇꯤꯟꯅꯗꯣꯏꯅꯣ ꯇꯤꯟꯅꯁꯤꯅꯦ ꯅꯠꯇ꯭ꯔꯣ ꯀꯔꯤꯕ ꯇꯤꯟꯅꯁꯦ ꯃꯤꯅ ꯀꯩꯀꯩꯅꯣ ꯉꯥꯡꯒꯅꯤꯌꯦ ꯀꯔꯤ ꯉꯥꯡꯒꯦꯔꯥ ꯑꯁ ꯀꯔꯤ ꯉꯥꯡꯂꯣꯏ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ ꯅꯠꯇ꯭ꯔꯣ ꯍꯥꯏꯅꯤꯗ ꯑꯁꯤꯒꯨꯝꯕ ꯁꯤ ꯅꯨꯃꯤꯠꯅ ꯅꯪꯅ ꯂꯥꯛꯇ꯭ꯔꯗꯤ ꯃꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯕ ꯀꯥꯟꯗ ꯅꯈꯣꯏ ꯌꯨꯝꯗ ꯑꯩ ꯊꯥꯔꯛꯑꯒꯦ ꯅꯠꯇ꯭ꯔꯣ ꯑꯩ ꯊꯥꯔꯕ ꯂꯣꯏꯕ ꯀꯥꯟꯗ ꯑꯩ ꯌꯨꯝꯗꯒꯤ ꯆꯠꯀꯦꯗꯧꯔꯦ ꯅꯠꯇ꯭ꯔꯣ ꯀꯔꯤꯕ ꯅꯪ ꯊꯥꯕ ꯂꯣꯏꯕ ꯀꯥꯟꯗ ꯑꯩ ꯌꯨꯝ ꯆꯠꯀꯦꯗꯧꯔꯦ ꯆꯠꯀꯦꯗꯧꯋꯦꯗꯤ ꯌꯨꯝꯗ ꯑꯩ ꯆꯠꯀꯦ ꯑꯗꯨꯅꯤ ꯑꯩꯅ ꯍꯥꯏꯕꯗꯨꯅꯦ ꯐꯥꯔꯁꯅ ꯀꯣ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯂꯣꯏꯕ ꯀꯥꯟꯗ ꯅꯈꯣꯏ ꯌꯨꯝꯗ ꯆꯠꯅꯦ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤ ꯅꯪꯅ ꯊꯤꯟꯕ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯒꯤ ꯈꯛꯇꯒꯤ ꯌꯨꯝꯗ ꯊꯤꯟꯒꯦ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤꯅꯦ ꯑꯗꯨꯗꯤ ꯋꯥꯔꯤꯒꯤꯗꯣ ꯑꯗꯨꯅꯦ ꯅꯪꯅ ꯂꯥꯛꯀꯦꯔꯥ ꯂꯥꯛꯂꯣꯏꯒꯦꯔꯥ ꯑꯃꯇꯪ ꯍꯥꯏꯕꯤꯔꯛꯑꯣ ꯀꯔꯝ ꯀꯥꯟꯗ ꯀꯔꯝ ꯀꯥꯟꯗ ꯂꯥꯛꯇꯣꯏꯕ ꯑꯩ ꯀꯔꯤ ꯆꯕꯥꯡꯀꯨꯗ ꯆꯕꯥꯡꯀꯨꯗ ꯂꯥꯛꯑꯣ ꯈꯪꯗꯦ ꯑꯗꯨꯕꯨꯗꯤ ꯈꯪꯗꯦ ꯅꯠꯇꯦ ꯐꯥꯔꯁ ꯅꯠꯇ꯭ꯔꯣ
First March. ꯑꯩꯈꯣꯏ ꯏꯃꯥ ꯌꯥꯔꯝꯃꯣꯏꯌꯦ ꯑꯗꯨꯕꯨꯗꯤ ꯈ꯭ꯔꯤꯁꯃꯥꯁꯒꯨꯝꯕ ꯑꯣꯏꯔꯗꯤ ꯈꯪꯗꯦ. Oh, ꯑꯗꯨꯗꯤ ꯅꯪꯅ ꯂꯥꯛꯔꯣꯏꯒꯦ ꯑꯦ. ꯅꯪꯒꯤ ꯂꯥꯛꯅꯤꯡꯗꯕꯗꯨꯗꯤ ꯅꯪꯒꯤ ꯁ꯭ꯇꯥꯏꯜ ꯂꯩꯕ꯭ꯔꯣ ꯑꯗꯨꯗꯤ ꯀꯔꯤ ꯂꯩꯕ꯭ꯔꯣ? ꯑꯁ ꯑꯗꯨꯕꯨꯗꯤ ꯅꯠꯇꯦꯗ ꯂꯩꯇꯦꯗ ꯑꯩ. Oh, ꯂꯩꯇ꯭ꯔꯦ? ꯑꯩꯈꯣꯏ ꯏꯃꯥꯗೋ. ꯍꯣꯏ. ꯃꯥ ꯌꯥꯔꯝꯃꯣꯏꯕ. Oh, ꯃꯥ ꯌꯥꯔꯝꯃꯣꯏꯕ. ꯑꯥ. ꯑꯗꯨꯒꯤ ꯅꯨꯡꯗꯥꯡ ꯐꯥꯎꯗ ꯌꯥꯔꯝꯃꯣꯏ ꯑꯣꯏꯁꯨ ꯅꯨꯡꯊꯤꯟꯗ ꯂꯥꯛꯀꯦꯔꯥ? ꯌꯥꯝ ꯅꯨꯡꯉꯥꯏꯍꯦ ꯑꯩꯈꯣꯏꯒꯤ ꯆꯕꯥꯡꯀꯨꯠꯒꯤꯗꯣ. ꯑꯁ ꯑꯩꯗꯤ ꯇꯜꯂꯦꯗ ꯃꯤꯅ ꯍꯥꯏꯔꯗꯤ ꯌꯨ ꯉꯥꯎꯕ ꯀꯔꯤ ꯀꯔꯥ ꯑꯗꯨꯝ ꯃꯤ ꯇꯧꯅꯩ ꯍꯥꯏꯅꯦ. ꯑꯗꯨꯒꯨꯝꯕ ꯌꯥꯝ ꯀꯤꯖꯩꯗ. ꯑꯁ ꯑꯗꯨꯒꯨꯝꯕꯗꯤ ꯀꯤꯔꯣꯏ ꯑꯩ ꯂꯩꯌꯦꯅꯦ. ꯑꯁ ꯅꯠꯇ꯭ꯔꯣ? ꯅꯪꯅ ꯑꯩꯕꯨ ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯥꯅꯦ ꯑꯗꯨꯗꯤ? ꯀꯟꯕ ꯉꯝꯈꯤꯗ꯭ꯔꯣ? ꯉꯝꯈꯤꯗ꯭ꯔꯥꯕꯣ? ꯅꯪꯅ ꯑꯩ ꯉꯝꯃꯣꯏꯗ. ꯉꯝꯃꯦ ꯑꯁꯦꯡꯕ ꯉꯝꯒꯅꯤ. ꯉꯝꯃꯣꯏꯌꯦ. ꯑꯁ ꯅꯪ ꯊꯥꯖꯗꯕ꯭ರೋ? ꯊꯥꯖꯗꯦꯗ. ꯀꯔꯤꯒꯤ ꯊꯥꯖꯗꯦ? ꯅꯪ ꯑꯁꯦꯡꯕꯅꯦ ꯊꯥꯖꯕ꯭ꯔꯣ? ꯊꯥꯖꯔꯛꯑꯣ. ꯑꯩꯈꯣꯏꯒꯤ ꯃꯔꯨꯞ ꯅꯨꯄꯥ ꯑꯩꯈꯣꯏꯒꯨꯝꯕꯗꯤ ꯌꯥꯝ ꯅꯣꯛꯄ ꯀꯥꯟꯗ. ꯀꯔꯤꯒꯤ ꯅꯣꯛꯏꯅꯣ? ꯑꯩꯒꯤ ꯈꯨꯟ ꯇꯥꯅꯤꯡꯗꯕꯩ ꯅꯣꯛꯏ. ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯨꯗꯤꯀꯣ. ꯃꯣꯏꯒꯤꯗꯤ ꯅꯪ ꯃꯤꯇꯩꯂꯣꯟ. ꯃꯥꯏ ꯈꯔ ꯅꯪ ꯑꯩꯈꯣꯏ ꯂꯣꯟ ꯂꯣꯟꯕꯗꯨ ꯅꯣꯛꯏꯔꯣ ꯃꯣꯏꯗꯣ? ꯃꯣꯏꯅ ꯈꯪꯕ ꯀꯥꯟꯗ ꯀꯣ ꯅꯣꯛꯀꯦꯍꯦ. ꯀꯔꯤꯒꯤꯅꯣ? ꯃꯣꯏ ꯌꯥꯝ ꯈꯪꯕ꯭ꯔꯥ ꯑꯗꯨꯗꯤ? ꯈꯪꯁꯨ ꯈꯪꯉꯔꯣꯏ. ꯃꯣꯏꯗꯤ ꯌꯥꯝ ꯈꯪꯕ꯭ꯔꯕ? ꯀꯔꯤꯁꯨ ꯈꯪꯔꯣꯏ ꯇꯥꯁꯨ ꯇꯥꯔꯣꯏꯀꯣ. ꯑꯗꯨ ꯈꯪꯉꯣ. ꯍꯥꯏꯗꯤꯀꯣ. ꯍꯥꯏꯗꯤ. ꯃꯣꯏꯅ ꯑꯩꯈꯣꯏ ꯂꯣꯟ ꯈꯪꯕ꯭ꯔꯕ? ꯈꯪꯉꯗꯤ ꯑꯝꯇ ꯄꯥꯏꯍꯜꯂꯣꯅꯦ. ꯑꯩ ꯈꯛꯇꯅꯦ ꯈꯪꯗ꯭ꯔꯦ. ꯑꯈꯪꯕ ꯑꯃ ꯄꯥꯏꯍꯜꯂꯣꯕ. ꯑꯈꯪꯕ ꯑꯃ ꯑꯩꯈꯣꯏ ꯄꯥꯏꯍꯜꯂꯕ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯔꯗꯤ ꯑꯁ ꯃꯣꯏ ꯄꯥꯏꯔꯗꯤ ꯏꯕꯥꯅꯤꯁꯨ ꯋꯥꯔꯤ ꯁꯥꯗꯣꯏꯅꯦ. ꯅꯠꯇ꯭ꯔꯣ? ꯄꯥꯏꯍꯟꯅꯤꯡꯗ꯭ꯔꯗꯤ ꯈꯪꯗꯦ. ꯄꯤꯔꯁꯨ ꯄꯤꯔꯣꯏ ꯅꯠꯇ꯭ꯔꯣ? ꯀꯔꯤꯕ ꯄꯤꯔꯁꯨ ꯄꯤꯔꯣꯏ ꯍꯥꯏꯗꯤ? ꯑꯗꯨꯗꯤ ꯃꯣꯏꯁꯦ ꯄꯤꯔꯛꯑꯗꯤ. ꯏꯕꯥꯅꯤꯁꯨ ꯋꯥꯔꯤ ꯁꯥꯔꯣꯏ ꯅꯠꯇ꯭ꯔꯣ? ꯑꯗꯨꯅꯤ ꯑꯗꯨ ꯀꯩꯗꯧꯔꯤꯕ? ꯑꯩꯈꯣꯏꯗ ꯄꯤꯔꯗꯤ ꯏꯕꯥꯅꯤꯁꯨ ꯋꯥꯔꯤ ꯁꯥꯔꯣꯏ ꯑꯗꯨꯒꯨꯝꯕꯅꯦ. ꯑꯗꯨꯒꯨꯝꯕꯅꯦ? ꯀꯔꯤꯅꯣ? ꯅꯪꯅ ꯍꯥꯏꯕꯒꯨꯝꯕ ꯅꯪꯅ ꯃꯔꯨꯞ ꯅꯨꯄꯥ ꯈꯣꯏꯗ ꯃꯩꯇꯩꯂꯣꯟ ꯈꯪꯕꯗꯨꯗꯤ ꯄꯤꯔꯣ ꯅꯪꯅ ꯍꯥꯏꯕ ꯅꯠꯇ꯭ሮ ꯍꯧꯖꯤꯛꯁꯦ? ꯈꯪꯕ ꯑꯃ ꯄꯤꯔꯣ. ꯄꯥꯏꯍꯜꯂꯣꯕ. ꯃꯔꯨꯞ ꯅꯨꯄꯤ ꯈꯣꯏ ꯄꯤꯕ ꯑꯗꯨꯗꯤ ꯑꯗꯨꯒꯨꯝꯕ ꯆꯞ ꯃꯥꯟꯅꯩ ꯅꯠꯇ꯭ꯔꯣ? ꯑꯗꯨꯒꯨꯝꯕ ꯇꯥꯏꯞꯅꯦ ꯅꯠꯇ꯭ꯔꯣ? ꯅꯁꯛ ꯑꯝꯇ ꯎꯅꯤꯡꯉꯦꯗ. ꯅꯁꯛ ꯈꯪꯅꯤꯡꯉꯦ, ꯅꯁꯛ ꯎꯅꯤꯡꯉꯦꯕ. ꯑꯩꯒꯤ ꯁꯛ ꯎꯅꯤꯡꯗꯦꯍꯦ. ꯑꯗꯨꯗꯤ ꯐꯔꯦꯅꯦ. ꯑꯗꯨꯗꯤ ꯀꯃꯥꯏ ꯎꯅꯤꯡꯒꯦꯔꯥ ꯏꯕꯥꯅꯤ? ꯍꯌꯦꯡ ꯂꯥꯛꯀꯦ. ꯍꯌꯦꯡ ꯂꯥꯛꯀꯦꯔꯥ? ꯍꯌꯦꯡ ꯂꯥꯛꯀꯦ ꯁ꯭ꯀꯨꯜꯗ. ꯍꯌꯦꯡ ꯁ꯭ꯀꯨꯜꯗ ꯂꯥꯛꯀꯦꯔꯣ? ꯁ꯭ꯀꯨꯜ ꯂꯥꯛꯄꯀꯥꯟꯗ ꯆꯪꯒꯦ. ꯅꯣꯏ ꯌꯨꯝꯗꯣ ꯑꯝꯇ ꯍꯥꯏꯕꯤꯔꯣ. ꯇꯥꯛꯄꯤꯔꯣ ꯑꯩ ꯂꯥꯛꯀꯦ. ꯑꯩꯒꯤ ꯌꯨꯝꯗ? ꯅꯪꯁꯦ ꯂꯥꯛꯄ ꯀꯥꯟꯗ ꯆꯦꯛꯀꯣꯟꯗ ꯇ꯭ꯔꯥꯐꯤꯛ ꯑꯃ ꯂꯩꯌꯦꯀꯣ? ꯁꯤ ꯑꯗꯣꯝꯗ ꯄꯣꯔꯣꯝꯄꯥꯠ ꯂꯝꯕꯤ ꯑꯃ ꯂꯩꯌꯦꯀꯣ? ꯑꯗꯨꯗꯤ ꯈꯨꯅꯨꯡ ꯃꯃꯥꯡ ꯂꯝꯕꯤ ꯑꯃ ꯂꯩꯌꯦꯀꯣ? ꯑꯗꯨꯗꯤ ꯍꯠꯇꯥ ꯑꯃ ꯂꯩꯌꯦ. ꯑꯗꯨꯗꯤ ꯑꯃꯔꯛ ꯅ꯭ꯌꯨ ꯂꯝꯕꯦꯟ ꯑꯃ ꯂꯩꯌꯦꯀꯣ? ꯑꯗꯨꯗꯤ ꯅ꯭ꯌꯨ ꯂꯝꯕꯦꯟ ꯋꯥꯏꯒꯨꯝꯕꯗ ꯂꯥꯛꯑꯗꯤ ꯅꯪꯗꯤ ꯊꯥꯔꯠ ꯁ꯭ꯇ꯭ꯔꯤꯠꯇꯗꯤ ꯐꯪꯉꯦꯀꯣ? ꯅꯪꯗꯤ ꯊꯥꯔꯠ ꯁ꯭ꯇ꯭ꯔꯤꯠꯒꯨꯝꯕ ꯐꯪꯂꯛꯑꯀꯥꯟꯗꯗꯤ ꯅꯪꯅ ꯑꯗꯨꯝ ꯂꯩꯌꯣ ꯐꯣꯟ ꯇꯧꯔꯛꯑꯣ ꯅꯠꯇ꯭ꯔꯣ? ꯀꯩꯅꯣ ꯈꯪꯉꯤ ꯅꯣꯏ ꯇ꯭ꯔꯥꯏꯕꯦꯜ ꯃꯥꯔꯀꯦꯠꯗꯣ? ꯇ꯭ꯔꯥꯏꯕꯦꯜ ꯃꯥꯔꯀꯦꯠ ꯇ꯭ꯔꯥꯏꯕꯦꯜ ꯃꯥꯔꯀꯦꯠꯇꯨ ꯈꯪꯉꯦ. ꯇ꯭ꯔꯥꯏꯕꯦꯜ ꯃꯥꯔꯀꯦꯠꯁꯨ ꯌꯧꯗ꯭ꯔꯦ. ꯌꯧꯗ꯭ꯔꯤꯌꯦ?
ꯑꯗꯨꯗꯤ ꯂꯝꯕꯤ ꯌꯧꯗ꯭ꯔꯤꯉꯩꯗ ꯍꯥ ꯅꯠꯇꯦ ꯇꯥꯔꯣ ꯂꯝꯕꯤ ꯃꯅꯥꯛꯇꯀꯣ ꯑꯥꯎ ꯑꯗꯨꯗꯤ ꯅꯨꯡꯁꯨ ꯂꯩꯌꯦꯀꯣ ꯅꯨꯡꯁꯨ ꯂꯩ ꯍꯥꯏꯗꯤ ꯅꯨꯡ ꯏꯕꯗꯨꯗꯤ ꯀꯔꯤ ꯃꯦꯃꯣꯔꯤꯌꯦꯜ ꯁ꯭ꯇꯣꯟꯒꯨꯝꯕ ꯂꯩꯌꯣꯀꯣ ꯑꯣ ꯑꯁꯤꯒꯨꯝꯕꯗꯤ ꯂꯥꯛꯈ꯭ꯔꯗꯤ ꯅꯪꯅ ꯐꯣꯟ ꯇꯧꯔꯛꯑꯗꯤ ꯑꯩ ꯂꯩꯌꯦꯅꯦ ꯑꯣ ꯑꯗꯨꯗ ꯅꯪ ꯑꯗꯨꯝ ꯂꯩꯕ꯭ꯔꯥ ꯑꯗꯨꯗ ꯑꯗꯨꯝ ꯂꯩꯌꯦ ꯑꯗꯨꯒꯨꯝꯕ ꯂꯥꯛꯄ ꯀꯥꯟꯗ ꯅꯪꯅ ꯐꯣꯟ ꯇꯧꯔꯗꯤ ꯑꯩ ꯂꯥꯛꯀꯦ ꯅꯠꯇ꯭ꯔꯣ ꯑꯥꯎ ꯑꯗꯨꯒꯤꯅꯦ ꯑꯗꯨꯗꯤ ꯅꯪꯅ ꯂꯥꯛꯄ ꯀꯥꯟꯗ ꯑꯩꯅꯦ ꯅꯪꯅ ꯍꯥꯏꯔꯛꯑꯗꯤ ꯅꯪꯔꯥ ꯑꯩꯅ ꯍꯥꯏꯕ ꯑꯩ ꯂꯥꯛꯀꯗꯧꯔꯦ ꯍꯥꯏꯗꯣꯏꯕ ꯅꯪꯅ ꯑꯩꯅꯦ ꯍꯥꯏꯔꯒ ꯅꯪꯅ ꯅꯪꯂꯣ ꯍꯥꯏꯗꯣꯏꯕ ꯍꯣꯏ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯑꯗꯤ ꯈꯪꯉꯦꯀꯣ ꯑꯗꯨꯗꯤ ꯀꯩ ꯄꯤꯖꯗꯣꯏꯅꯣ ꯅꯪꯅ ꯑꯩ ꯂꯥꯛꯀꯥꯟꯗ ꯀꯔꯤ ꯄꯤꯒꯦꯔꯥ ꯑꯩꯒꯤ ꯑꯩꯗꯤꯀꯣ ꯍꯥ ꯑꯩꯗꯤ ꯍꯥꯎꯇꯗꯤꯀꯣ ꯆꯥꯗꯕꯅꯤꯀꯣ ꯑꯗꯨꯗꯤ ꯅꯪ ꯀꯔꯤꯁꯨ ꯄꯥꯝꯕ꯭ꯔꯣ ꯍꯥꯏꯌꯣ ꯑꯩꯗꯤ ꯆꯥ ꯊꯛꯀꯦꯔꯣ ꯀꯔꯤ ꯊꯛꯀꯦꯔꯣ ꯆꯥ ꯊꯛꯇꯤꯌꯦ ꯑꯩꯗꯤ ꯕꯂꯞ ꯆꯥꯅꯤꯡꯉꯦ ꯕꯂꯞ ꯑꯗꯨꯗꯤ ꯕꯂꯞ ꯆꯥꯅꯤꯡꯉꯛꯑꯗꯤ ꯕꯂꯞ ꯂꯧꯒꯦꯀꯣ ꯑꯥꯎ ꯑꯗꯨꯗꯤ ꯍꯧꯖꯤꯛꯁꯦ ꯕꯂꯞ ꯆꯥꯅꯤꯡꯗꯗꯤ ꯌꯥꯝ ꯋꯤꯟꯇꯔ ꯑꯣꯏꯃꯜꯂꯦ ꯅꯠꯇ꯭ꯔꯣ ꯀꯔꯤꯕ ꯌꯥꯝ ꯏꯪꯃꯜꯂꯦꯍꯦ ꯏꯪꯉꯁꯨ ꯑꯩ ꯑꯗꯨꯝ ꯆꯥꯅꯤꯡꯕ ꯑꯗꯨꯗꯤ ꯑꯗꯨꯝ ꯆꯥꯅꯤꯡꯕ꯭ꯔꯣ ꯑꯗꯨꯗꯤ ꯐꯔꯦ ꯅꯪ ꯂꯥꯛꯄ ꯀꯥꯟꯗ ꯑꯩ ꯕꯂꯞ ꯂꯧꯕꯤꯒꯦꯀꯣ ꯅꯠꯇ꯭ꯔꯣ ꯂꯧꯕꯤꯌꯣꯀꯣ ꯀꯌꯥ ꯂꯧꯕꯤꯒꯦꯔꯥ ꯂꯨꯄꯥ 5ꯗꯪ ꯂꯨꯄꯥ 5 ꯈꯛꯇ ꯍꯣꯏ ꯐꯔꯦ ꯂꯨꯄꯥ 5ꯁꯤꯗꯤ ꯂꯧꯕꯤꯔꯛꯑꯦ ꯑꯗꯨꯗꯤ ꯑꯩ ꯅꯪꯒꯤꯗꯃꯛ ꯑꯩ ꯀꯩ ꯄꯨꯖꯗꯣꯏꯕ ꯅꯪꯒꯤꯗꯃꯛ ꯑꯩ ꯀꯔꯤ ꯄꯨꯒꯗꯧꯔꯤꯕ ꯑꯩ ꯀꯔꯤ ꯄꯨꯕꯤꯗꯣꯏꯅꯣ ꯅꯪꯒꯤꯗꯃꯛꯇ ꯖꯔꯗꯥ ꯆꯥꯕ꯭ꯔꯣ ꯖꯔꯗꯥ ꯆꯥꯗꯦ ꯑꯗꯨꯗꯤ ꯌꯥꯝ ꯐꯔꯦꯗꯅ ꯑꯗꯨꯗꯤꯀꯔꯤ ꯍꯥꯏꯒꯦꯔꯥ ꯑꯗꯨꯗꯤ ꯑꯗꯨꯗꯤ ꯅꯣꯏꯒꯤ ꯁꯤꯡꯖꯨꯗꯤ ꯄꯨꯕꯤꯔꯣꯅꯦ ꯅꯠꯇ꯭ꯔꯣ ꯍꯥꯏꯗꯤ ꯅꯣꯏꯒꯤ ꯁꯤꯡꯖꯨꯗꯤ ꯄꯨꯕꯤꯔꯣꯅꯦ ꯁꯤꯡꯖꯨꯔꯣ ꯍꯣꯏ ꯄꯨꯕꯤꯒꯦ ꯅꯨꯄꯥꯈꯣꯏꯒꯤ ꯁꯤꯡꯖꯨ ꯆꯥꯅꯤꯡꯕꯗꯤ ꯄꯨꯕꯤꯒꯦ ꯅꯠꯇ꯭ꯔꯣ ꯅꯪꯒꯤ ꯅꯣꯛꯄ꯭ꯔꯣ ꯅꯣꯛꯇꯤꯌꯦ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯨꯗꯤ ꯅꯨꯄꯥꯈꯣꯏꯒꯨꯝꯕ ꯁꯤꯡꯖꯨ ꯆꯥꯅꯤꯡꯉꯦꯍꯦ ꯁꯥꯊꯤꯅꯦ ꯅꯪꯅ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯑꯗꯨꯕꯨꯗꯤ ꯑꯩ ꯀꯩꯁꯨꯝ ꯈꯟꯗꯦꯗ ꯑꯗꯨꯅꯦ ꯀꯔꯤ ꯅꯨꯄꯤꯈꯣꯏ ꯑꯇꯩꯒꯨꯝꯕꯀꯣ ꯑꯗꯨꯗꯤ ꯅꯨꯄꯥꯈꯣꯏꯒꯨꯝꯕꯁꯤ ꯁꯤꯡꯖꯨ ꯆꯥꯕ ꯍꯥꯏꯕ ꯀꯥꯟꯗ ꯌꯥꯝ ꯅꯣꯛꯀꯦꯍꯦ ꯑꯗꯨꯒꯨꯝꯕꯅꯦ ꯑꯩꯅ ꯍꯥꯏꯕꯗꯨꯗꯤ ꯅꯣꯛꯇꯦꯗ ꯑꯩꯈꯣꯏꯕꯨꯗꯤ ꯅꯣꯛꯅꯗꯤꯌꯦ ꯅꯣꯛꯅꯗꯤꯌꯦ ꯑꯗꯨꯗꯤ ꯐꯖꯩꯅꯦ ꯌꯥꯝ ꯍꯔꯥꯎꯋꯦꯀꯣ ꯅꯪꯅ ꯅꯣꯛꯄ ꯀꯥꯟꯗꯗꯤ ꯑꯗꯨꯗꯤ ꯐꯖꯩꯅꯦ ꯇꯧꯕꯗꯣ ꯀꯩꯒꯤꯅꯣ ꯇꯧꯗꯦ ꯍꯥꯏꯗꯨꯗꯤ ꯀꯔꯤ ꯅꯪꯅ ꯅꯠꯇꯦ ꯑꯩꯅ ꯍꯥꯏꯕꯗꯨꯗꯤ ꯅꯪꯅ ꯍꯥꯏꯗꯨꯗ ꯍꯥꯏꯕꯩ ꯋꯥꯅꯤ ꯀꯩꯅꯣ ꯆꯥꯅꯤꯡꯗꯦ ꯑꯗꯨꯗꯤ ꯁꯤꯒꯨꯝꯕ ꯑꯩꯅ ꯍꯥꯏꯌꯦꯅꯦ ꯑꯗꯨꯒꯨꯝꯕꯅꯦ ꯋꯥꯔꯤꯒꯨꯝꯕꯗꯨꯗꯤ ꯆꯞ ꯃꯥꯟꯕ ꯑꯗꯨꯒꯤꯒꯨꯝꯕꯗꯀꯣ ꯑꯗꯨꯒꯤꯅꯦ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏ ꯃꯤ ꯃꯌꯥꯝ ꯅꯣꯛꯏꯗꯣ ꯀꯩꯒꯤꯅꯣ ꯑꯩꯈꯣꯏꯒꯨꯝꯕ ꯀꯔꯤ ꯃꯔꯨꯞ ꯅꯨꯄꯥꯈꯣꯏꯒꯤ ꯅꯣꯛꯄꯗꯨꯗꯤ ꯅꯪ ꯁꯥꯎꯕ꯭ꯔꯣ ꯁꯥꯎꯗꯤꯌꯦ ꯀꯩ ꯅꯣꯛꯏꯅꯣ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯕ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦ ꯍꯥꯏꯕꯗꯨꯗꯤ ꯑꯗꯨꯗꯤ ꯏꯕꯥꯅꯤꯁꯤ ꯏꯌꯥꯔꯄꯤꯁꯇ ꯇꯥꯔꯛꯑꯀꯣ ꯑꯗꯨꯒꯤ
ꯋꯥꯔꯤꯁꯦ ꯃꯣꯏꯒꯤ ꯈꯪꯕ ꯀꯥꯟꯗ ꯌꯥꯝ ꯅꯣꯛꯄ ꯀꯥꯟꯕꯗꯤ ꯅꯪꯅ ꯁꯥꯕꯗꯤ ꯌꯥꯝ ꯅꯨꯡꯉꯥꯏꯇꯦꯀꯣ ꯑꯩꯈꯣꯏꯒꯤꯗꯤ ꯅꯠꯇ꯭ꯔꯣ ꯑꯗꯨꯒꯤꯅꯦ ꯅꯪꯅ ꯍꯥꯏꯕꯗꯨꯗꯤ ꯃꯣꯏꯅ ꯈꯪꯗꯦꯀꯣ ꯑꯗꯨꯒꯤ ꯑꯗꯨꯝ ꯍꯥꯏꯔꯛꯑꯣ ꯀꯔꯤꯁꯨ ꯈꯪꯔꯣꯏ ꯃꯣꯏꯅ ꯑꯩꯅ ꯍꯥꯏꯁꯤꯡꯗꯨ ꯃꯣꯏꯅ ꯇꯥꯗꯕ꯭ꯔꯣ ꯌꯥꯝ ꯃꯣꯏꯗꯤ ꯇꯥꯗꯦꯍꯦ ꯑꯗꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯐꯖꯩꯗ ꯑꯁ ꯅꯠꯇꯦ ꯏꯕꯥꯅꯤ ꯋꯥꯔꯤ ꯁꯥꯔꯗꯤ ꯑꯁ ꯅꯪꯗꯤꯅꯦ ꯅꯁꯛꯗꯨꯗꯤ ꯌꯥꯝ ꯎꯅꯤꯡꯉꯤꯍꯦ ꯎꯅꯤꯡꯉꯤꯕ ꯅꯪꯒꯤ ꯅꯁꯛꯁꯦ ꯌꯥꯝ ꯑꯁ ꯑꯩꯒꯤ ꯁꯛ ꯌꯥꯝ ꯊꯤꯕꯅꯦꯗ ꯅꯪꯒꯤ ꯌꯥꯝ ꯅꯁꯛꯗꯨꯗꯤ ꯑꯆꯧꯕ꯭ꯔꯣ ꯄꯤꯛꯄ꯭ꯔꯣ ꯑꯩꯗꯤ ꯆꯥꯎꯗꯤꯌꯦ ꯆꯥꯎꯗꯦ ꯐꯤꯠꯀꯌꯥ ꯇꯥꯕ꯭ꯔꯣ ꯐꯤꯠ ꯀꯌꯥꯒꯨꯝ ꯑꯟꯗꯔ 4 feet Under 4 feet ꯇꯥꯅꯤꯡꯗꯦꯍꯦ ꯐꯖꯅ ꯍꯥꯏꯔꯣ ꯑꯁꯦꯡꯕꯩꯅꯦ ꯅꯠꯇꯦ under 4 feet ꯀꯣꯏꯒꯨꯝꯕꯗꯨ ꯀꯣꯛ ꯄꯥꯝꯗꯕ꯭ꯔꯣ ꯅꯪꯕꯨ ꯃꯤ ꯑꯆꯧꯕ ꯄꯥꯝꯃꯦ ꯍꯥꯏꯗꯥꯏꯅꯦ ꯅꯪꯅ ꯅꯠꯇꯦ under 4 feet ꯒꯨꯝꯕꯗꯨꯗꯤ class 4 5 ꯒꯨꯝꯕꯗꯨ ꯅꯠꯇ꯭ꯔꯣ ꯑꯣꯏꯔꯁꯨ class 4 5 ꯒꯨꯝꯕꯒꯤꯅꯤ ꯑꯗꯨꯒꯤꯅꯦ ꯑꯁꯦꯡꯕ ꯅꯪꯒꯤ ꯅꯐꯤꯠꯗꯨꯗꯤ 5.5 ꯔꯥ ꯀꯔꯤꯒꯨꯝꯕꯔꯥ ꯑꯁ ꯃꯤꯅ ꯍꯥꯏꯗꯨꯗꯤ ꯇꯥꯗ꯭ꯔꯣ ꯅꯠꯇꯦ ꯑꯩꯒꯤ ꯐꯤꯠꯁꯦ 5.7 ꯅꯦ 5.7 ꯍꯣꯏ ꯑꯗꯨꯗꯤ ꯆꯍꯤꯗꯤ ꯅꯪꯒꯤꯁꯦ ꯐꯖꯅ ꯍꯥꯏꯔꯣꯅꯦ ꯅꯪꯒꯤꯁꯦ ꯐꯖꯅ ꯍꯥꯏꯔꯛꯑꯣ ꯅꯪꯒꯤ 5.6 ꯑꯩꯗꯤ 5.1 ꯑꯣ 5.1 ꯑꯗꯨꯗꯤ 5.1 ꯒꯨꯝꯕꯗꯨꯗꯤ ꯑꯗꯨꯝ ꯌꯥꯏ ꯅꯠꯇ꯭ꯔꯣ ꯌꯦꯡꯕꯗꯨꯗꯤ ꯅꯨꯡꯉꯥꯏꯍꯦ ꯅꯠꯇ꯭ꯔꯣ ꯑꯩꯗꯤ ꯁꯛ ꯐꯖꯗꯕꯅꯦ ꯌꯥꯝ ꯊꯤꯕꯅꯦ ꯅꯁꯛꯗꯨꯗꯤ ꯌꯥꯝ ꯊꯤꯌꯦꯍꯦ ꯇꯜꯂꯦꯍꯦ ꯀꯔꯤꯒꯤ ꯇꯜꯂꯤꯕ ꯅꯪꯅ ꯑꯗꯨꯒꯨꯝꯕꯗꯨꯗꯤ ꯍꯥꯏꯔꯗꯤ ꯑꯁ ꯂꯣꯏꯔꯦꯍꯦ ꯑꯗꯨ ꯑꯁꯦꯡꯕꯩꯅꯦ ꯑꯩꯗꯤ ꯑꯗꯨꯒꯨꯝꯕ ꯍꯥꯏꯒꯅꯨ ꯌꯥꯝ ꯊꯤꯕꯅꯦ ꯅꯠꯇꯦ ꯑꯗꯨꯒꯨꯝꯕꯗꯨ ꯍꯥꯏꯒꯅꯨ ꯇꯥꯅꯤꯡꯗꯦꯍꯦ ꯌꯥꯝ ꯊꯤꯕꯅꯦ ꯊꯔꯣꯏ ꯃꯥꯟꯕꯅꯦ ꯈꯪꯕ꯭ꯔꯣ ꯇꯥꯅꯤꯡꯗꯦꯍꯦ ꯍꯥꯏꯒꯅꯨ ꯊꯔꯣꯏ ꯃꯄꯤ ꯃꯥꯜꯂꯤꯕ ꯇꯣ ꯄꯠꯊꯖꯜꯂꯒ ꯀꯔꯤꯕ ꯅꯠꯇꯦ ꯅꯣꯏꯒꯤ ꯐꯤꯂꯝꯒꯨꯝꯕꯗꯣ ꯑꯗꯨꯗꯤ ꯕꯣꯅꯤ ꯇꯥꯏꯞꯒꯨꯝꯕꯗꯨꯗꯤ ꯑꯩꯅ ꯋꯥꯔꯤ ꯁꯥꯔꯦ ꯌꯥꯝ ꯅꯣꯛꯄ꯭ꯔꯣ ꯑꯗꯨꯃꯥꯏꯅ ꯅꯪꯅ ꯍꯥꯏꯔꯗꯤ ꯌꯥꯝ ꯇꯥꯅꯤꯡꯗꯦ ꯁꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯀꯔꯤꯒꯤꯅꯣ ꯑꯩꯒꯤꯗꯤ ꯌꯥꯝ ꯐꯔꯁꯨ ꯅꯠꯇ꯭ꯔ ꯐꯖꯅ ꯇꯥꯔꯣꯀꯣ ꯐꯠꯇ꯭ꯔꯁꯨ ꯐꯔꯛꯑꯁꯨ ꯁꯨꯃꯥꯏꯅ ꯍꯥꯏꯒꯅꯨ ꯅꯠꯇ꯭ꯔꯣ ꯐꯖꯗ꯭ꯔꯁꯨ ꯑꯩ ꯐꯖꯩ ꯍꯥꯏꯗꯣꯏꯕ ꯅꯠꯇꯦ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ ꯑꯗꯨꯒꯨꯝꯕꯁꯦ ꯑꯗꯨꯒꯨꯝꯕꯁꯦ ꯀꯔꯤꯁꯨ ꯍꯥꯏꯒꯅꯨ ꯅꯠꯇ꯭ꯔꯣ ꯑꯗꯨꯗꯤ ꯀꯃꯥꯏꯅ ꯍꯥꯏꯗꯣꯏꯕ ꯀꯔꯤꯁꯨ ꯍꯥꯏꯔꯣꯏ ꯃꯤ ꯈꯣꯏꯒꯨꯝꯕ ꯍꯥꯏꯔꯗꯤ ꯅꯪꯅ ꯎꯕ ꯀꯥꯟꯗ ꯌꯦꯡꯔꯣ ꯅꯪꯅ ꯍꯥꯏꯔꯗꯤ ꯁꯤꯒꯨꯝꯕ ꯅꯪꯅ ꯍꯥꯏꯕꯗꯨꯗꯤ ꯍꯌꯦꯡ ꯑꯩ ꯂꯥꯛꯄꯗ ꯌꯦꯡꯉꯨꯀꯣ ꯁꯛ ꯐꯖꯕ꯭ꯔꯥ ꯐꯖꯕ꯭ꯔꯥ ꯐꯖꯔꯣꯏ ꯑꯗꯨꯗꯤ ꯀꯔꯤꯁꯨ ꯍꯥꯏꯌꯣ ꯅꯪ ꯀꯔꯤꯁꯨꯝ ꯍꯥꯏꯔꯣꯏꯕ ꯀꯔꯤꯁꯨ ꯍꯥꯏꯒꯅꯨ ꯁꯨꯃꯥꯏꯅꯗꯀꯣ